Welcome everyone. Khoan anh em không có por cái mà. Hello. Dạ, tông lên. Nè, cái đâu rồi? Tất cả nó. Nó nung trồng. Nó nung trồng. Priyanka, I là thank you Priyanka. Priyanka mang gre. Priyanka, hi. Tuition hala bo. Tuition hala bo Priyanka, video edit tawbo lorbo. Ranjita, hi che. Hello Ranjita. Thank you Ranjita lakpibagi. Ay nangona join taraktiko tarakke. Cice se handa kainuga tawdi mobile ga video ga upload tawka sangdrabneba. Ngasisu angang masa ngamdana doctor chaluin. राम सिंह गुजर हाय हेलो गुजर जी नमस्ते वेलकम आपको मेरे लाइव में लाइक कर दीजिए प्लीज़ हेलो गुजर जी चे चाक थोंलबो रंजिता चे चाक थोंद्री डॉक्टर दे हलागा हजिकता नुंथिनी चाक चाबता ngairi angang masa ngarang dai ngamdribako हेलो हिंदी दोस्तों कमेंट लिखिए और लाइक कीजिएगा प्लीज़ प्रेरणा मांग्रबो रंजिता आई मखोंजे फजना ताब्रा तेलहैबा लाए थैंक यू तेलहैबा नचलगी लाइक लाक्पीबगी 4 लाइक तौरगा लाए रंजिताना फबा ओइरसनु होय रंजिता थैंक यू खरा खरंबिउको ngang पिकपनिनने वाई फबा ओइजरगे चिचे ꯀꯣ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯈꯛꯇꯪꯒ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯩ ꯔꯟꯖꯤꯇꯥꯅ ꯇꯥꯏꯑꯣ ꯇꯦꯜꯍꯩꯕꯅ ꯔꯟꯖꯤꯇꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯇꯦꯜꯍꯩꯕ ꯔꯟꯖꯤꯇꯥꯁꯨ ꯁꯣꯔꯠ ꯍꯥꯞꯄꯅꯤ હેલો 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 વેલકમ વેલકમ હેલો હેલો रंजिता डब्लू पियो होय होय तेलैबा पीगे रंजिता रंजिता हायरक्खिसे ngakho रंजिता ब्लू पियो आईडी पिरक्के कई इंजांग चागे तेलैबा
ꯇꯩꯇꯣꯟ ꯃꯈꯣꯟ ꯃꯥꯜꯂꯤꯅꯦ ꯔꯣꯃꯦꯟꯒꯤ ꯄꯤꯔꯛꯂꯣ ꯄꯤꯔꯛꯑꯒꯦ ꯔꯟꯖꯤꯇꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯅꯤ ꯑꯩꯀꯣ ꯔꯟꯖꯤꯇꯥ ꯂꯥꯛꯑꯕ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯆꯥꯅꯤ ꯆꯠꯆꯥ ꯁꯅꯥꯗꯨ ꯌꯥꯎꯗ꯭ꯔꯦ ꯂꯥꯎ ꯁꯟꯗ ꯂꯥꯎ ꯔꯟꯖꯤꯇꯥ ꯂꯥꯛꯑꯕ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯩꯅ ꯄꯤꯈ꯭ꯔꯕꯅꯦ ꯇꯦꯜꯍꯩꯕꯅ ꯀꯥꯡꯁꯣꯏꯅꯤꯗ ꯍꯥꯏꯅ ꯍꯥꯏꯕ ꯔꯥꯖꯥꯎꯁꯨ ꯁꯦꯜꯂꯨ ꯋꯥꯔꯅꯤ ꯖꯃꯨ ꯆꯠꯄ ꯇꯦꯜꯍꯩꯕꯅ ꯑꯩꯉꯣꯟꯗꯁꯨ ꯄꯤꯔꯛꯑꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯇꯦꯜꯍꯩꯕ ꯄꯤꯔꯛꯀꯦ ꯇꯦꯜꯍꯩꯕ ꯅꯪꯗꯤ ꯂꯥꯏꯚꯀ ꯊꯥꯕ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯃꯃꯤꯡ ꯑꯣꯏꯅ ꯀꯧꯔꯦ ꯄꯥꯏꯌꯨꯅꯦ ꯑꯩ ꯅꯤꯄꯥꯗꯣ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯗꯤ ꯌꯥꯔꯣꯏ ꯐꯝ ꯔꯟꯖꯤꯇꯥꯅ ꯆꯦ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯪꯗꯦ ꯍꯥꯏꯕ ꯔꯟꯖꯤꯇꯥ ꯀꯩ ꯃꯇꯥꯡꯗꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯩꯔꯣ ꯕ꯭ꯂꯨ ꯄꯤꯕ ꯄꯤꯗꯕꯩꯔꯥ ꯖꯣꯏꯟ ꯇꯧꯕꯩꯔꯥ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯉꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦ ꯇꯦꯜꯍꯩꯕ ꯅꯨꯡꯉꯥꯏꯇꯕꯩꯗꯤ ꯍꯥꯏꯔ ꯀꯥꯟꯅꯗ꯭ꯔꯦꯗ ꯇꯦꯜꯍꯩꯕ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯄꯨꯕ ꯕꯦꯛꯇꯣ ꯑꯣꯏꯔꯁꯨ ꯃꯥꯏ ꯈꯪꯒꯥꯎ ꯌꯥꯎꯔꯝꯒꯅꯤ ꯇꯦꯜꯍꯩꯕ ꯀꯩꯗꯧꯔꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯗꯕ ꯉꯥꯛꯇ ꯉꯔꯥꯡꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯖꯔꯝꯃꯦ ꯂꯥꯏꯚꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯖꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯉꯔꯥꯡꯗꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯏꯐ ꯐꯅ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯊꯥꯔꯦ ꯊꯥ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯒ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯑꯦ ꯑꯉꯥꯡ ꯍꯧꯒꯠꯂꯛꯑꯦꯅ ꯇꯧꯔꯒ ꯑꯉꯥꯡꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯄꯝꯃꯝꯃꯦꯕ ꯑꯗꯨꯝ ꯄꯝ ꯂꯩꯔꯒ ꯃꯥ ꯉꯥꯏꯍꯥꯛ ꯎꯪꯕ ꯀꯔꯤꯕ ꯄꯝꯃꯤꯗꯨ ꯃꯥꯁꯦ ꯎꯪꯈꯠꯇꯅ ꯑꯣꯔꯛꯑꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯑꯣꯕꯗꯩ ꯃꯈꯣꯡ ꯑꯃꯨꯛ ꯍꯥꯝꯃꯛꯑꯦ ꯑꯗꯩ ꯉꯁꯤ ꯗꯣꯛꯇꯔ ꯆꯠꯂꯨꯏꯅꯤ ꯑꯗꯨꯅ ꯇꯜꯂꯦꯗ ꯔꯟꯖꯤꯇꯥꯗꯤ ꯍꯥꯟꯅ ꯁꯥꯞ ꯇꯧꯔꯕꯅꯤ ꯔꯟꯖꯤꯇꯥ ꯅꯉꯣꯟꯗ ꯇꯦꯜꯍꯩꯕꯅ ꯍꯥꯟꯅꯗꯩ ꯁꯥꯞ ꯇꯧꯔꯦ ꯍꯥꯏꯅꯦ ꯇꯦꯜꯍꯩꯕꯗ ꯈꯔ ꯍꯦꯛ ꯍꯟꯕꯤꯈ꯭ꯔꯣ ꯏꯪꯉꯤꯅꯦ ꯇꯦꯜꯍꯩꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯔꯟꯖꯤꯇꯥꯗꯤ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯅ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯂꯩꯌꯦ ꯑꯗꯨꯒ ꯉꯁꯤ ꯂꯣꯏꯅ ꯀꯦꯜꯂꯦ ꯑꯔꯩꯕ ꯃꯁꯤꯡꯗꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯣ ꯑꯗꯨꯗꯣ ꯀꯩꯅꯣꯒꯤꯅꯤ ꯅꯪꯅꯅꯦ ꯈꯨꯗꯛꯇ ꯇꯧꯔꯝꯒꯅꯤ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯅꯤ ꯑꯦꯜꯕꯤꯗ ꯆꯪꯉꯒꯅꯦ ꯁꯥꯞ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯟꯅꯕꯗꯣ ꯂꯣꯏꯅ ꯀꯛꯈꯤꯕꯅꯦ ꯑꯗꯨꯅꯅꯤ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯍꯟꯅꯕꯅ ꯐꯩꯌꯦꯅ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯗꯤ ꯖꯣꯏꯟ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯅ ꯃꯤꯅ ꯇꯧꯔꯛꯑꯁꯨ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯍꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯨꯅ ꯐꯕꯅꯤ ꯔꯟꯖꯤꯇꯥ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯔꯟꯖꯤꯇꯥ ꯇꯥꯕ꯭ꯔꯣ ꯔꯟꯖꯤꯇꯥ ꯂꯩꯔꯤꯕꯣ ꯇꯦꯜꯍꯩꯕꯅ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯋꯥꯆ ꯇꯧꯔꯒ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯍꯥꯏꯕ
ꯁꯤ ꯊꯠꯇꯕ꯭ꯔꯥ? ꯆꯦꯜꯍꯩꯕꯅ ꯆꯍꯤ 2 ꯐꯥꯔꯦ ꯀꯨꯏꯔꯦꯅꯦ ꯆꯦꯜꯍꯩꯕꯗꯨꯗꯤ ꯆꯍꯤ 2 ꯐꯥꯔꯒꯅ ꯅꯪꯗꯤ ꯅꯍꯥꯟ ꯑꯩꯅ ꯎꯕꯗ 1K ꯌꯧꯕ꯭ꯔꯥ ꯀꯩꯅꯣꯝꯇ ꯎꯔꯝꯃꯤꯅꯦ ꯑꯗꯨꯗꯤ ꯂꯤꯛꯇ꯭ꯔꯣ ꯆꯍꯤ 2ꯗ ꯍꯣꯏꯅꯦ ꯏꯁꯥꯐꯥꯎꯗ ꯀꯥ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯤꯉꯣꯟꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯀꯦꯜꯂꯦ ꯑꯌꯥ ꯅꯪ ꯀꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯗꯣ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯇꯤꯡꯅꯕꯒ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯅꯪꯅ ꯀꯩꯅꯣ ꯇꯧꯖꯕꯗꯨꯒ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯧ ꯑꯗꯨꯗꯨꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯤꯔꯒ ꯂꯩꯕꯗꯣ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ 1.91K ꯌꯧꯔꯦ ꯍꯥꯏꯕ ꯑꯣ ꯍꯧꯖꯤꯛ ꯀꯌꯥ ꯀꯛꯈ꯭ꯔꯒꯦꯗꯣ ꯏꯪꯉꯤꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯪꯁꯜꯂꯛꯄꯅ ꯁꯟꯗꯥꯁꯦ ꯘ ꯅꯤꯄꯥꯗꯨꯒ ꯍꯥꯏꯔꯣ ꯃꯥꯒꯤꯅꯦ ꯍꯣꯏ ꯐꯔꯦ ꯃꯣꯟꯖꯥ ꯎꯞꯁꯤꯜꯂꯣ 70 ꯀꯛꯈ꯭ꯔꯦ ꯌꯥꯝꯃꯤꯅꯦ ꯆꯦꯜꯍꯩꯕꯗꯨꯗꯤ ꯆꯥꯛꯀ ꯆꯥꯅꯤꯡꯉꯝꯃꯣꯏꯍꯦ ꯗꯨꯛ ꯌꯥꯝ ꯀꯛꯑꯗꯕꯨ ꯀꯥꯏꯗꯩꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯝ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯔꯛꯄꯗꯨꯅ ꯐꯔꯦ ꯏꯪꯁꯜꯂꯛꯑꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯋꯤꯕ ꯑꯩꯗ ꯍꯜꯂꯒ ꯆꯥꯛ ꯆꯥꯏ ꯍꯥꯏꯕꯗꯣ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯍꯦꯜꯂꯦ ꯏꯪꯕ ꯄꯦꯅꯥ ꯂꯥꯛꯄꯒ ꯍꯧꯖꯤꯛ ꯏꯁꯧꯒ ꯇꯧꯈꯠꯂꯛꯑꯦꯁꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯄꯤꯌꯣ ꯋꯦꯌꯔ ꯏꯁ ꯃꯥꯏ ꯕ꯭ꯂꯨ ꯍꯥꯏꯈꯔꯦ ꯄꯦꯅꯥ ꯕ꯭ꯂꯨꯗꯣ ꯐꯪ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯄꯤꯔꯛꯀꯦꯀꯣ ꯃꯃꯤꯇꯥ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯃꯃꯤꯇꯥ ꯆꯤꯆꯦꯒꯤ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯀꯣ ꯅꯨꯃꯤꯠꯇ ꯑꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯁꯪꯅ ꯂꯥꯏꯚ ꯊꯥꯔꯛꯏꯅꯤ ꯗꯣꯛꯇꯔ ꯆꯠꯂꯨꯅ ꯍꯜꯂꯛꯄꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇ ꯄꯦꯅꯥ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯝꯇ ꯉꯥꯏꯈꯣ ꯇꯦꯜꯍꯩꯕꯅ ꯆꯥꯛꯀ ꯆꯥꯗꯦ ꯉꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯆꯦꯜꯍꯩꯕ ꯑꯗꯨꯅꯤꯅꯦ ꯇꯨꯝꯕ ꯆꯥꯕꯒ ꯈꯪꯗꯕꯅꯤ ꯑꯩꯒꯤꯁꯨ ꯉꯔꯥꯡ ꯋꯥꯆ ꯇꯥꯏꯝ ꯈꯔ ꯀꯛꯑꯝꯃꯦꯕꯀꯣ ꯅꯍꯥꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯋꯥꯈꯜꯗꯣ ꯇꯧꯕꯅꯦ ꯄꯦꯅꯥ ꯖꯁ 1 ꯁꯦꯀꯦꯟ ꯆꯤꯆꯦ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯣ ꯃꯈꯨꯠꯁꯦ ꯑꯝꯇ ꯄꯣꯠ ꯄꯥꯏꯔꯤ ꯅꯨꯃꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯩ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯠꯂꯤꯅꯦꯕꯀꯣ ꯗꯨꯀꯥꯟꯗ ꯆꯠꯂꯤꯅꯤ ꯗꯨꯀꯥꯟ ꯆꯠꯄꯗꯣ ꯆꯠꯅ ꯑꯩ ꯑꯗꯨꯝ ꯀꯥꯞꯄꯛꯀꯦ ꯆꯠꯅ ꯀꯥꯞꯄꯛꯀꯦꯀꯣ ꯋꯦꯌꯔ ꯏꯁ ꯃꯥꯏ ꯕ꯭ꯂꯨ ꯏꯁ ꯗꯤꯁ ꯑꯦ ꯖꯣꯛ ꯉꯥꯏꯈꯣꯕ ꯅꯪꯕꯨ ꯆꯦ ꯕ꯭ꯂꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯔꯟꯖꯤꯇꯥ ꯕ꯭ꯂꯨ ꯍꯥꯏꯁꯤꯅꯦꯀꯣ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯔꯦꯅꯀꯣ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯄꯥꯏꯔꯕꯅꯤꯅꯅꯦ ꯕ꯭ꯂꯨ ꯑꯩꯁꯦ ꯕ꯭ꯂꯨꯗꯣ ꯐꯪꯉꯒꯅꯦ ꯃꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗ ꯅꯪꯅ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯏꯑꯕ ꯖꯣꯏꯟ ꯇꯧꯅꯗꯣꯏꯕ ꯑꯝꯇ ꯉꯥꯏꯈꯣ कोमल कर रहा है अच्छा ठीक है कोमल पकड़ेंगे अब मैं एक साथ खत्म कर दो फिर उसको बाद बच्चा जाना तो
ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯔꯅꯥꯒꯤ ꯏꯁꯧꯁꯦ ꯑꯝꯇ ꯐꯍꯟꯈꯤꯒꯦ ꯉꯥꯏꯈꯣ ꯄ꯭ꯔꯦꯔꯅꯥ ꯂꯥꯛꯑꯕ ꯌꯦꯡꯉꯣ ꯇꯦꯜꯍꯩꯕ ꯔꯟꯖꯤꯇꯥ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯃꯦꯃꯤꯇꯥꯅ ꯑꯩ ꯑꯣ ꯊꯣꯡꯗ꯭ꯔꯤ ꯆꯦ ꯍꯥꯏꯕꯀꯣ ꯃꯦꯃꯤꯇꯥ ꯅꯪ ꯗꯦꯜꯂꯤ ꯀꯥꯏꯗ ꯂꯩ ꯍꯥꯏꯕ ꯐꯪꯅꯁꯤ ꯅꯪꯅ ꯐꯪꯅꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯑꯩ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯏꯅꯦ ꯐꯥꯔꯃꯥꯁꯤꯗ ꯂꯥꯛꯏꯅꯦ नोई घाटंग लायु को भैया इसमें लूज मोशन का दवाई है क्या जिंक है ना हाँ जिंक वाला भी है ना उसके कौन सा वाला लूज मोशन बंद करने की हाँ अभी हो रहा है एकदम पूरा पानी जैसा जिंक जिंक तो विटामिन है ना जिंक उससे तो भी पेट खराब जिंक की कमी से पेट खराब हो जाता तो जिंक बंद कर दूं है नहीं जिंक तो देना है अभी पूरा एकदम पानी जैसे हो रहा है उनको बोले थे कि पेट में लूज मोशन पानी जैसा हो रहा है हाँ पर उस टाइम तो पानी जैसा नहीं हो रहा था बोला था पर शायद दिया नहीं होगा बोला इसने जो आप बोला था नंबर ले लीजिए उसमें ठीक है तेना वाली सानौको मेमिता चिची कहीं लाई फार्मेसी जिंक लाई तो दोगे ना जिंक से हो जाएगा जिंक से बाकी जिंक टाइम लगेगा अभी ज़्यादा हो रहा है तो उसको दे दीजिएगा पर एंटीबायोटिक उन्होंने दूसरा भी लिखा है जो आपने लेके गए थे सफेक्सी हाँ वो भी दे दिया है दे दीजिए हाँ वो भी एंटीबायोटिक है उससे भी रोक जाएगा एंटीबायोटिक उससे भी हो सकता है पर फिर देना है तो 1-2 घंटे बाद दीजिएगा अब फोटो भेजिएगा मैं बता ठीक है भैया मैं आती हूँ फिर नहीं तो ओह मी अमत्ता लेरम्द्रे कईगिनो अꯩꯅ ꯉꯥꯛꯇꯪ मी अमत्ता लेबिरम्द्रे प्रेरणा सावरे प्रेरणा पीरिसिदि चिचेना ब्लू पीरिसिदि ममिताना तेलहैबा कइनो हाइसे हाइबा तेलहैबा हाइदरो तेलहैबना हाइसे मागी चैनल लई जॉइन तौ हाइबा कꯩꯅꯣ रंजितादा जॉइन तौरगा लॉन्ग वीडियोदा जॉइन तौबिरमो हाइबा हाइदि लॉन्ग वीडियोदा वाच तौरगा थनमो हाइबा प्रेरणागी इंगसे लोंथरे प्रेरणा लोलो yes thank you that's what I am talking about हराओ प्रेरणा जी स्माइल तौथरो गुड थैंक यू प्रेरणा हजिक जारबा जेउने नेट तो जारबा प्रेरणा उसवारे को प्रेरणा लाबा नेट प्रेरणा स्माइल तौरे ममिताना आई लइचे थैंक यू ममिता आई मखादा चलुइनेबको कइनोदा फार्मेसीदा अदुगिनी रंजिताना चे इंस्टादा आई फॉलो तौबिरउ होय होय तौरके रंजिता नंग कयाइना लइगे सी नंबर से अमता ऐड तौसलो व्हाट्सएप किनी रंजिता तौरके चिचेदसु तौरो प्रेरणाने यारे यारे नहार नोखरे
ꯄ꯭ꯔꯦꯔꯅꯥ ꯑꯗꯣ ꯆꯦꯁꯨ ꯇꯃꯤꯁꯀꯤ ꯅꯝꯕꯔ ꯂꯩꯔꯕꯣ ꯂꯩꯇꯦꯅꯦ ꯁꯤ ꯇꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯔꯣꯁ ꯍꯦꯜꯂꯣ ꯔꯣꯁ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯔꯣꯁ ꯋꯦꯜꯀꯝ ꯆꯥꯛ ꯊꯣꯡꯉꯕꯣ ꯄ꯭ꯔꯦꯔꯅꯥꯅ ꯏꯇꯥꯒ ꯍꯥꯏꯈꯔꯦ ꯅꯣꯏ ꯑꯅꯤ ꯏꯇꯥ ꯑꯣꯏꯔꯕꯣ ꯄ꯭ꯔꯦꯔꯅꯥ ꯔꯣꯁ ꯏꯇꯥ ꯑꯣꯏꯔꯕꯣ ꯀꯩ ꯅꯨꯃꯤꯠꯇꯩ ꯑꯣꯏꯔꯤꯕ ꯀꯩ ꯅꯨꯃꯤꯠꯇꯩ ꯑꯣꯏꯔꯤꯅꯣ ꯅꯣꯏ ꯑꯅꯤ ꯏꯇꯥ ꯃꯦꯃꯤꯇꯥ ꯆꯦꯒꯤ ꯅꯝꯕꯔ ꯄꯤꯌꯨ ꯃꯦꯃꯤꯇꯥ ꯀꯃꯥꯏꯅ ꯄꯤꯅꯤ ꯂꯥꯏꯠꯇ ꯅꯪ ꯀꯩꯅꯣ ꯄꯥꯏꯕ꯭ꯔꯣ ꯏꯟꯁꯇꯥ ꯄꯥꯏꯕ꯭ꯔꯣ ꯏꯟꯁꯇꯥꯗꯅꯦ ꯑꯩꯒꯤ ꯋꯥꯏꯇꯤꯗ ꯂꯩꯕ ꯃꯃꯤꯡꯁꯦ ꯁꯦꯝ ꯏꯟꯁꯇꯥꯗ ꯂꯩꯕꯅꯤ ꯅꯪꯗꯨꯒ ꯑꯩꯉꯣꯟꯗ ꯑꯝꯇ ꯐꯣꯂꯣ ꯇꯧꯔꯒ ꯑꯝꯇ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯤ ꯔꯣꯁꯅꯁꯨ ꯏꯇꯥ ꯍꯥꯏ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯔꯟꯖꯤꯇꯥꯅ ꯍꯥꯏꯕ ꯑꯩꯁ ꯔꯟꯖꯤꯇꯥ 4 ꯍꯥꯏꯅ ꯂꯩꯕꯅꯤ ꯆꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯌꯦꯡꯒꯦ ꯄ꯭ꯔꯦꯔꯅꯥ ꯑꯗꯣ ꯂꯩꯕ꯭ꯔꯣ ꯍꯥꯏꯕ ꯇꯃꯤꯁꯀꯤ ꯅꯝꯕꯔ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯕꯨ ꯊꯤꯔꯛꯎ ꯍꯥꯏꯕ ꯃꯦꯃꯤꯇꯥꯅ ꯄꯥꯏꯗꯦ ꯍꯥꯏꯕ ꯍꯣꯏ ꯃꯦꯃꯤꯇꯥ ꯅꯪ ꯀꯩꯅꯣ ꯇꯧ ꯈꯪꯕ꯭ꯔ ꯑꯗꯨꯏꯗꯤ ꯆꯤꯆꯦꯗꯅꯦ ꯁꯦꯝ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯂꯩꯕꯅꯦ ꯁꯨꯁꯃꯤꯇꯥ ꯍꯣꯡꯕꯃꯅꯦ ꯑꯗꯨꯒ ꯅꯪ ꯀꯩꯅꯣ ꯇꯧꯁꯜꯂꯣ ꯑꯝꯇ ꯁꯤꯔ ꯑꯝꯇ ꯍꯪꯉꯨꯅꯦ ꯅꯤꯄꯥꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣꯅ ꯍꯥꯏ ꯑꯗꯨꯏ ꯅꯝꯕꯔꯗꯨꯒ ꯑꯗꯨꯒ ꯑꯝꯇ ꯍꯪꯉꯨ ꯔꯣꯁꯅ ꯆꯦ ꯃꯦꯃꯤꯇꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣꯏ ꯑꯣꯀꯦ ꯆꯦ ꯃꯦꯃꯤꯇꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣꯏ ꯔꯣꯁꯅ ꯑꯗꯩ ꯑꯩ ꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯁꯦ ꯀꯌꯥ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯖꯤꯔꯣꯒ ꯂꯩꯅꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯇꯦꯁꯇ ꯍꯪꯉꯣ ꯍꯥꯏꯕ ꯆꯦ ꯇꯦꯁꯇ ꯍꯣꯏ ꯍꯣꯏ ꯍꯪꯒꯦ ꯆꯦ ꯇꯦꯁꯇꯨꯕꯨ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯗꯩꯗꯤ ꯅꯪ ꯊꯤꯔꯛꯑꯣꯕ ꯃꯦꯃꯤꯇꯥꯅ ꯆꯦ ꯑꯩꯗ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯣꯀꯦ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯪꯃꯤꯟꯅꯔꯁꯤꯀꯣ ꯕ꯭ꯂꯨ ꯉꯥꯛꯇ ꯕ꯭ꯂꯨ ꯄꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯦꯁꯦꯖ ꯄꯥꯕꯁꯦ ꯁꯠ 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 ꯃꯦꯃꯤꯇꯥ ꯌꯦꯡꯉꯨ ꯂꯥꯛꯑꯕ ꯑꯩꯅ ꯕ꯭ꯂꯨ ꯃꯦꯃꯤꯇꯥꯅ ꯑꯣꯀꯦ ꯆꯦ ꯃꯦꯃꯤꯇꯥꯅ ꯇꯧꯔꯛꯀꯦ ꯔꯣꯁ ꯍꯥꯏꯕ ꯔꯣꯁꯅ ꯏꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯀꯣ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯅꯈꯣꯡ ꯇꯦꯛꯇꯣꯔꯦ ꯑꯃꯨꯛꯀ ꯑꯗꯩꯗꯤ ꯃꯦꯃꯤꯇꯥꯅ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯎ ꯃꯦꯃꯤꯇꯥꯅ 1 ꯂꯩ ꯆꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯥꯗ꯭ꯔꯤꯗ ꯏꯇꯥ ꯄ꯭ꯔꯦꯔꯅꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯔꯟꯖꯤꯇꯥꯅ ꯆꯦ ꯃꯤꯒ ꯎꯗꯦꯕꯣ ꯍꯣꯏꯅꯦ ꯔꯟꯖꯤꯇꯥ ꯉꯁꯥꯏ ꯃꯤ 20-21ꯒ ꯂꯩꯔꯝꯕꯅꯤ ꯀꯥꯏ ꯆꯦꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯑꯃꯨꯛ ꯆꯠꯄꯅꯦꯕ ꯑꯃꯨꯛ ꯂꯥꯛꯑ ꯑꯃꯨꯛ ꯆꯠꯄꯅꯤ ꯅꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯩꯁꯤꯁꯨ ꯁꯣ ꯇꯧꯗꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄ꯭ꯔꯦꯔꯅꯥꯅ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯏꯔꯤ ꯑꯣꯀꯦ ꯂꯥꯏꯔꯤꯛ ꯐꯕꯤ ꯏꯅꯥꯎꯅꯤꯁꯦ ꯄ꯭ꯔꯦꯔꯅꯥꯅ ꯑꯣ ꯏꯇꯥ ꯍꯥꯏꯈꯔꯦ ꯃꯦꯃꯤꯇꯥꯅ ꯆꯦ ꯑꯩꯁꯨ ꯇꯣꯜꯂꯤ ꯃꯦꯃꯤꯇꯥ ꯅꯪꯒꯤꯁꯨ ꯂꯥꯏꯚ ꯊꯥꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯥꯏ ꯀꯥꯏ ꯀꯣꯏꯔꯒꯦ ꯁꯤꯒ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣ ꯁꯨꯇꯤ ꯂꯧꯔꯒ ꯑꯗꯩꯗꯤ ꯃꯦꯃꯤꯇꯥꯅ ꯂꯥꯛꯑꯦ ꯆꯦ ꯕ꯭ꯂꯨ ꯂꯥꯛꯑꯝꯃꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯍꯦꯟꯗꯦ ꯑꯩꯁꯨ ꯆꯦ ꯃꯌꯦꯡ ꯇꯥꯔꯒ ꯂꯩ ꯍꯦꯜꯂꯛꯆꯅꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄꯥꯏꯕ ꯆꯦꯅꯦꯜ ꯍꯦꯜꯂꯛꯆꯅꯤ ꯂꯥꯏꯚꯇꯤ ꯊꯥꯗ꯭ꯔꯤ ꯑꯝꯇ ꯍꯥꯏꯕ ꯑꯣ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯊꯥꯎ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯅꯩꯌꯦꯅ ꯊꯥꯏꯅꯤ ꯈꯪꯗꯦꯗ ꯂꯥꯏꯚ ꯊꯥꯔ ꯀꯩꯗꯧꯔꯤꯕ ꯀꯥꯟꯅꯩꯔ ꯀꯥꯟꯅꯗ꯭ꯔꯤꯔ ꯗꯤꯀꯦ ꯂꯥꯛꯑꯦ ꯗꯤꯀꯦꯅ ꯂꯥꯛꯄꯗ ꯃꯤ ꯑꯅꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯗꯤꯀꯦ ꯋꯦꯜꯀꯝ ꯉꯥꯛꯇꯪ ꯐꯝꯕꯤꯌꯣ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯌꯥꯔꯕ
ꯔꯣꯁꯅ ꯁꯥꯞ ꯇꯧꯔꯕꯅꯤ ꯏꯆꯦ ꯃꯃꯤꯇꯥ ꯍꯥꯏꯕ ꯗꯤꯀꯦ ꯆꯥ ꯊꯛꯂꯛꯑꯕꯣ ꯁꯪꯒꯣꯝ ꯊꯛꯂꯛꯑꯕꯣ ꯃꯃꯤꯇꯥꯅ 2023 ꯖꯨꯂꯥꯏꯗ ꯂꯥꯛꯏꯃꯤ ꯆꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯃꯤꯇꯥ ꯑꯩꯒ ꯃꯥꯟꯅꯩꯅꯦ ꯑꯗꯨꯗꯤ ꯆꯤꯆꯦꯁꯤꯒ ꯖꯨꯂꯥꯏꯒꯤ ꯗꯦꯠ 27 29 27ꯗ ꯇꯣꯡꯉꯒ ꯀꯩꯅꯣꯝꯃ ꯂꯥꯛꯏꯅꯤꯅꯦ ꯇ꯭ꯔꯦꯟꯗ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯤ ꯔꯣꯁꯅ ꯍꯥꯏꯕ ꯁꯥꯞ ꯇꯧꯔꯕꯅꯤ ꯏꯆꯦ ꯃꯃꯤꯇꯥ ꯗꯤꯀꯦꯅ ꯏꯁ ꯀ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯀꯩꯒꯤ ꯐꯝꯃꯣ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯒ ꯐꯝꯃꯣ ꯉꯥꯛꯇꯪ ꯋꯥꯔꯝꯃꯅꯤ ꯅꯪ ꯀꯩꯅꯣꯒ ꯄꯨꯔꯛꯇ꯭ꯔꯕꯣ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯔꯛꯇ꯭ꯔꯕꯣ ꯆꯦ ꯃꯃꯤꯇꯥꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯑꯒ꯭ꯔꯥ ꯀꯣꯏꯔꯦ ꯑꯣ ꯃꯃꯤꯇꯥ ꯑꯣ ꯕ꯭ꯔꯤꯟꯗꯥꯕꯣꯟꯒ ꯑꯒ꯭ꯔꯥꯒ ꯀꯣꯏꯗ꯭ꯔꯤꯅꯦ ꯆꯤꯆꯦꯗꯤ ꯀꯣꯏꯗ꯭ꯔꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯅꯪ ꯑꯉꯥꯡ ꯌꯥꯎꯔꯕꯣ ꯗꯤꯀꯦꯅ ꯑꯝꯇ ꯊꯛꯇꯦ ꯑꯩꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯝꯇ ꯊꯛꯇꯦ ꯆꯉꯥꯡ ꯑꯣꯏꯅ ꯊꯛꯑꯣ ꯑꯗꯨꯗꯤ ꯔꯣꯁꯅ ꯅꯨꯡꯁꯤꯕ ꯀꯩꯅꯣꯝꯃ ꯄꯤꯔꯛꯑꯦ ꯑꯗꯩ ꯃꯃꯤꯇꯥꯅ 2 ꯃꯟ ꯑꯣꯏꯔꯦ ꯆꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯏꯃꯥ 2 ꯃꯟꯇ ꯅꯪꯗꯤ ꯌꯥꯝ ꯒ꯭ꯔꯣꯠ ꯑꯣꯏꯍꯦ ꯑꯩꯁꯨ ꯁꯤꯒ ꯂꯥꯛꯑꯒ ꯄꯥꯏꯔꯤꯅꯤ ꯄꯥꯏꯕꯕꯨꯗꯤ ꯅꯣꯕꯦꯝꯕꯔ ꯗꯤꯋꯥꯂꯤ ꯑꯗꯨꯋꯥꯏꯗꯒꯤ ꯗꯤꯀꯦꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯝꯇ ꯄꯨꯔꯛꯇꯦ ꯀꯩꯒꯤꯅꯣꯕꯗꯣ ꯂꯥꯛꯑꯗꯤ ꯈꯔ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯐꯝꯗꯅ ꯈꯣꯠꯇꯅ ꯉꯥꯛꯇꯪ ꯆꯥ ꯀꯥ ꯑꯝꯇꯪ ꯊꯛꯃꯤꯟꯅꯅꯕ ꯅꯇꯣꯝ ꯂꯥꯛꯏꯗꯣ ꯀꯩꯒꯤꯅꯣ ꯃꯃꯤꯇꯥꯅ ꯖꯨꯂꯥꯏ ꯗꯦꯠ 10ꯗ ꯂꯥꯛꯏꯅꯤꯌꯦ ꯑꯣ ꯖꯨꯂꯥꯏ ꯗꯦꯠ 10 ꯅꯠꯇꯦ ꯅꯪꯅ ꯍꯥꯜꯂꯦ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯖꯨꯂꯥꯏ ꯗꯦꯠ 27ꯗꯔ ꯀꯩꯅꯣ ꯂꯥꯛꯄꯅꯦꯕꯀꯣ ꯗꯤꯀꯦꯅ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯑꯦ ꯑꯁ ꯊꯛꯑꯣ ꯏꯁꯤꯡ ꯊꯛꯄꯗꯣ ꯅꯤꯡꯊꯝꯊꯥꯗ ꯀꯥꯏ ꯌꯧꯔꯒꯦ ꯈꯪꯕꯅꯤ ꯑꯗꯩꯗꯤ ꯔꯣꯁꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯊꯣꯛꯑꯒꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯔꯣꯁ ꯆꯦ ꯁꯣꯔꯃꯥ ꯂꯥꯛꯑꯦ ꯆꯦ ꯁꯣꯔꯃꯥ ꯉꯁꯤ ꯅꯅꯥꯎꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ ꯑꯣꯏ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯆꯥ ꯊꯛꯑꯕꯣ ꯁꯟꯗꯥꯏ ꯊꯕꯛ ꯂꯣꯏꯔꯕꯣ ꯃꯃꯤꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯔꯣꯁ ꯑꯩꯁꯨ ꯍꯜꯂꯛꯀꯦꯅ ꯍꯥꯏꯕꯀꯣ ꯆꯦ ꯁꯣꯔꯃꯥ ꯊꯕꯛ ꯂꯣꯏꯔꯕꯣ ꯁꯟꯗꯥꯒꯤ ꯃꯃꯤꯇꯥꯅ ꯑꯩꯁꯨ ꯆꯦ ꯗꯤꯋꯥꯂꯤ ꯈꯔ ꯃꯥꯡꯗ ꯄꯥꯏꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇ ꯑꯣꯏꯔꯤ ꯗꯤꯀꯦ ꯑꯩ ꯂꯥꯏꯐꯀꯤ ꯃꯔꯨꯞ ꯑꯝꯇ ꯂꯩꯇꯦ ꯂꯩꯗꯨꯗꯤꯅ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯤꯀꯦꯅ ꯁꯣꯔꯃꯥ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯃꯃꯤꯇꯥꯅ ꯑꯉꯥꯡ ꯌꯥꯎꯔꯦ ꯆꯦ ꯑꯣꯀꯦ ꯑꯩꯗꯤ ꯑꯉꯥꯡꯒ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯌꯥꯝꯅꯒ ꯀꯣꯏꯕꯒ ꯉꯝꯗꯦꯕꯀꯣ ꯑꯗꯩꯗꯤ ꯗꯤꯀꯦꯅ ꯃꯃꯤꯇꯥ ꯖꯣꯏ ꯖꯣꯏ ꯔꯣꯁ ꯖꯣꯏ ꯖꯣꯏ ꯗꯤꯀꯦꯅ ꯃꯤ ꯄꯨꯝ ꯖꯣꯏ ꯖꯣꯏ ꯇꯧꯈꯔꯦ ꯆꯦ ꯁꯣꯔꯃꯥꯅ ꯂꯣꯏꯔꯦ ꯑꯣ ꯆꯦ ꯁꯣꯔꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯅꯨꯡꯗꯥꯡꯒꯤ ꯃꯃꯤꯇꯥꯅ ꯆꯍꯤ 1ꯒ ꯊꯥ 3 ꯑꯣꯏꯔꯦ ꯑꯣ ꯑꯉꯥꯡ ꯄꯤꯛꯏꯅꯦ ꯅꯪ ꯀꯣꯏꯕ ꯌꯥꯝ ꯀꯣꯏꯔꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯉꯥꯡ ध्रुव वैश्य हेलो ध्रुव जी हेलो नमस्कार वेलकम आपको मेरी लाइफ में बात कीजिए सभी दोस्तों के साथ चैनल है तो आप सपोर्ट करके जाइएगा ममिताना दिके हारेगा जोई जोई तो हो रहे ध्रुव जी आप सभी दोस्तों के साथ आप कनेक्ट कीजिए अगर आपका चैनल है तो नहीं है तो भी आपको सपोर्ट करके जाइएगा ꯃꯃꯤꯇꯥꯅ ꯖꯣꯏ ꯖꯣꯏ ꯗꯤꯀꯦꯅ ꯍꯥꯏꯈꯔꯦ ꯗꯤꯀꯦꯅ ꯑꯉꯥꯡ ꯈꯛꯇ ꯃꯃꯥꯗꯤ ꯌꯥꯎꯗꯕ ꯑꯉꯥꯡ ꯈꯛꯇ ꯃꯃꯥꯗꯤ ꯌꯥꯎꯗꯕ ꯅꯣꯛꯈ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯔꯤ ꯆꯦ ꯁꯔꯃꯥꯅ ꯕꯤꯟꯁꯀ ꯃꯣꯁꯣꯔꯤꯒ ꯏꯔꯣꯟꯒꯦ ꯈꯜꯂꯤ ꯅꯪꯗꯤ ꯆꯦ ꯁꯔꯃꯥ ꯑꯩꯗꯤ ꯍꯪꯖꯤꯛꯇ ꯍꯜꯂꯒ ꯆꯥꯛ ꯆꯥꯕꯗ ꯉꯥꯏꯔꯤ ꯗꯣꯛꯇꯔ ꯆꯠꯂꯨꯗꯅ ꯅꯨꯡꯗꯥꯡꯒꯤꯒ ꯈꯪꯗ꯭ꯔꯦꯕꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯁꯤꯅꯤ ꯊꯦꯡꯉꯕꯅꯤꯅ ꯑꯗꯩꯗꯤ ꯃꯃꯤꯇꯥꯅ ꯗꯤꯀꯦ ꯅꯪ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯤꯀꯦꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯗꯤꯀꯦꯅ ꯃꯃꯤꯇꯥ ꯃꯄꯥꯗꯤ ꯌꯥꯎꯗ꯭ꯔꯣꯌꯦ ꯃꯄꯥ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯗꯤꯀꯦꯅ ꯋꯥꯔꯤ ꯂꯣꯏꯔꯝꯗꯥꯏꯗ ꯍꯧꯖꯤꯛꯇ ꯂꯥꯏꯛ ꯇꯧꯊꯣꯔꯛꯑꯦ 6 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯏꯁꯨ
ꯃꯦꯃꯤꯇꯥ ꯆꯦ ꯑꯩ ꯑꯉꯥꯡ ꯄꯤꯖꯈꯤꯒꯦ ꯑꯝꯇ ꯕꯥꯏ ꯍꯣꯏ ꯄꯤꯖꯔꯣ ꯄꯤꯖꯔꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯗꯩꯗꯤ ꯃꯦꯃꯤꯇꯥꯅ ꯌꯥꯎꯗꯦ ꯀꯣꯟꯅ ꯌꯥꯎꯍꯟꯒꯦ ꯗꯤꯀꯦ ꯌꯥꯎꯗꯦ ꯀꯣꯟꯅ ꯌꯥꯎꯍꯟꯒꯦ ꯍꯥꯏꯌꯦ ꯗꯤꯀꯦꯅ ꯃꯦꯃꯤꯇꯥ ꯉꯥꯏꯈꯣ ꯆꯥ ꯂꯣꯜꯂꯤꯌꯦ ꯆꯥ ꯊꯛꯈꯣ ꯍꯥꯏ ꯆꯥ ꯂꯣꯜꯂꯤ ꯆꯥ ꯊꯛꯈꯣ ꯍꯥꯏꯌꯦ ꯃꯦꯃꯤꯇꯥ ꯗꯤꯀꯦꯅ ꯁꯃꯥꯏꯅ ꯁꯨꯁꯤꯂꯥ ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯕ ꯆꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯝ ꯑꯩ ꯉꯝꯃꯗꯤ ꯇꯧꯏ ꯑꯗꯣ ꯉꯝꯗ꯭ꯔꯗꯤ ꯇꯧꯗꯕꯁꯨ ꯌꯥꯎꯏ ꯃꯔꯛꯇ ꯉꯝꯃꯒꯗꯤ ꯄꯨꯡ 6ꯀꯤꯁꯦ ꯍꯦꯛ ꯇꯧꯋꯦꯕ 6 ꯃꯈꯥꯏꯁꯤꯒ ꯗꯤꯀꯦꯅ ꯇꯜꯂꯤꯉꯣ ꯃꯄꯥ ꯌꯥꯎꯗꯅ ꯑꯉꯥꯡ ꯌꯥꯎꯍꯜꯂꯦ ꯀꯔꯤꯅꯣꯍꯦ ꯃꯁꯤꯁꯨ ꯖꯥꯠ ꯖꯥꯠ ꯉꯥꯡꯉꯦ ꯗꯤꯀꯦꯅ ꯃꯦꯃꯤꯇꯥꯅ ꯇꯥꯔꯗꯤ ꯁꯤ ꯇꯥꯔꯦꯅ ꯆꯦ ꯁꯣꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯃꯔꯨ ꯗꯤꯀꯦꯅ ꯆꯨꯝꯗ꯭ꯔꯣꯅ ꯍꯥꯏ ꯑꯩ ꯆꯨꯝꯗ꯭ꯔꯣꯒ ꯍꯥꯏ ꯉꯝꯃꯔꯣꯏ ꯃꯤ ꯃꯄꯥꯗꯨꯅ ꯇꯥꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯆꯦ ꯁꯔꯃꯥꯅ ꯑꯣ ꯑꯩ ꯉꯁꯤꯗ ꯊꯦꯡꯅꯩ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯅ ꯍꯪꯉꯤꯅꯤ ꯆꯦ ꯁꯔꯃ ꯑꯩꯅꯦ ꯊꯥꯗꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯏ ꯑꯩ 8ꯂ 9 ꯑꯗꯨꯗ ꯁꯨꯔꯤꯕ ꯊꯥꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯏ ꯌꯥꯝ ꯊꯥꯗꯦ ꯆꯦ ꯊꯥꯕ ꯎꯔꯗꯤ ꯍꯦꯛꯇ ꯆꯪꯕꯤꯔꯛꯎꯀꯣ ꯗꯤꯀꯦꯅ ꯃꯥꯅ ꯃꯄꯥꯗꯤ ꯀꯣꯟꯅ ꯌꯥꯎꯍꯜꯂꯛꯀꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯗꯤꯀꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯄ꯭ꯔꯦꯔꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯦꯔꯅꯥ ꯆꯦꯟꯕꯗ ꯋꯥꯔꯕꯅꯤꯕꯣ ꯗꯤꯀꯦ ꯉꯔꯥꯡ ꯉꯟꯇꯥꯅ ꯆꯠꯂꯝꯃꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯗꯤꯁꯀꯅꯦꯛ ꯑꯣꯏꯔꯤꯉꯩꯗ ꯀꯩ ꯍꯥꯏꯕ ꯏꯁ ꯃꯥꯏꯒ ꯇꯧꯔꯛꯑꯦ ꯉꯔꯥꯡꯒꯤꯁꯦ ꯈꯨꯁꯨꯃꯤꯇꯥꯗꯤ ꯂꯥꯏꯐꯁꯦ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯉ ꯊꯥꯕꯅꯤ ꯇꯜꯂꯤꯌꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯕꯅꯤꯅ ꯑꯇꯣꯝꯕꯤ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯨꯠ 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 ꯈꯛ ꯃꯤꯁꯦ ꯇꯜꯂꯦꯕ ꯑꯗꯨꯒ ꯑꯗꯩꯗꯤ ꯆꯦ ꯁꯃꯥꯅ ꯍꯣꯏ ꯑꯗꯨꯅ ꯆꯪꯂꯛꯏꯁꯤꯅꯤ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯂꯥꯛꯆꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ ꯃꯤ ꯉꯁꯥꯏ ꯃꯌꯥꯝ ꯑꯃꯅꯦ ꯍꯥꯏꯗꯤ ꯒꯨꯂꯤꯁꯦ 20-21 ꯑꯗꯨꯃꯥꯏꯅꯒ ꯂꯥꯛꯑꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯅ ꯑꯩ ꯀꯩꯅꯣꯗ ꯐꯥꯔꯃꯥꯁꯤꯗ ꯑꯝꯇ ꯆꯠꯂꯨꯔꯦ ꯑꯗꯨꯗꯩꯗꯣ ꯀꯩꯅꯣ ꯇꯧ ꯑꯃꯨꯛ ꯃꯥꯡꯉꯝꯃꯦ ꯗꯤꯀꯦꯅ ꯃꯊꯦꯜꯁꯦ ꯈꯪꯗ꯭ꯔꯤ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯦ ꯗꯤꯀꯦꯁꯦ ꯆꯥꯛꯈꯨꯝꯗ ꯂꯛꯈꯤꯃꯤ ꯋꯥꯠꯇꯕ ꯏꯃꯨꯡꯒꯤ ꯗꯤꯀꯦꯅꯦꯕꯀꯣ ꯑꯗꯨꯅꯅꯤ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯥꯔꯖꯦꯅ ꯕ꯭ꯂꯨꯒ ꯀꯣꯟꯅꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯏꯁꯤꯜꯂꯛꯑꯦ ꯂꯩꯕꯤꯒꯦ ꯁꯤꯁ ꯍꯣꯏ ꯑꯥꯔꯖꯦ ꯂꯩꯕꯤꯌꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯀꯣꯃꯦꯟ ꯂꯤꯈꯣ ꯗꯤꯀꯦꯅ ꯑꯩꯗꯤ 3 ꯁꯨꯕꯤꯒꯤꯅꯦ ꯈꯪꯂꯨꯏꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ 3 ꯁꯨꯕꯤꯒꯤꯅꯤ ꯈꯜꯂꯨꯏꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯗꯤꯀꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯗꯤ ꯗꯤꯀꯦꯅ ꯁꯣꯔꯃꯥ ꯀꯩꯗꯧꯔꯝꯃꯤꯅꯣꯅ ꯍꯥꯏꯔꯦ ꯁꯣꯔꯃꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯍꯜꯂꯛꯑꯕꯣ ꯑꯣꯐꯤꯁꯇꯒꯤ ꯆꯦ ꯁꯣꯔꯃꯥꯅ ꯗꯤꯀꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯑꯝꯃꯤꯅꯤ ꯍꯥꯏꯕ ꯑꯥꯔꯖꯦꯅ ꯑꯩ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯗꯤꯀꯦꯅ ꯅꯪꯅ ꯅꯦꯠ ꯃꯨꯠꯊꯠꯂꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯆꯠꯂꯣ ꯆꯠꯂꯣꯅ ꯇꯥꯜꯂꯛꯄꯗꯨꯗ ꯆꯠꯂꯤꯕ ꯑꯩꯁꯨ ꯑꯁ ꯑꯩꯒꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯆꯠꯇꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯍꯣꯏ ꯗꯥ ꯏꯕꯣꯜ ꯂꯣꯏ ꯁꯪꯉ ꯂꯩꯕꯤꯔꯝꯃꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤꯗꯣ ꯆꯦ ꯁꯣꯔꯃꯥꯅ ꯑꯥꯔꯖꯦꯅ ꯍꯥꯏꯔꯒ ꯆꯦꯡꯉꯛꯑꯦ ꯃꯈꯨꯠꯁꯦ ꯃꯃꯤꯠꯇ ꯈꯟꯖꯜꯂꯒ ꯂꯥꯎꯊꯣꯛꯑꯒ ꯑꯗꯩꯗꯤ ꯗꯤꯀꯦꯅ ꯁꯣꯔꯃꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯑꯉꯥꯡꯗꯤ ꯐꯨꯕꯤꯒꯅꯨ ꯑꯉꯥꯡꯗꯤ ꯐꯨꯕꯤꯒꯅꯨꯅ ꯍꯥꯏꯈꯔꯦ ꯆꯦ ꯁꯣꯔꯃꯥꯅ ꯗꯤꯀꯦꯅ ꯍꯥꯏꯔꯒ ꯍꯥ 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 ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ
ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯗꯤ ꯆꯩꯒ ꯆꯥꯔꯁꯨ ꯑꯝꯇ ꯅꯥꯕꯤꯗꯕꯅꯤꯗ. ꯃꯣꯏꯅ ꯍꯥꯟꯅꯒ ꯀꯟꯗꯤꯁꯟꯒ ꯊꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯣꯏꯕ ꯀꯥꯏꯅ. ꯗꯤꯀꯦꯅ ꯗꯤꯀꯦꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯏꯅꯤ. ꯑꯣꯏꯁ ꯂꯣꯏꯔꯦꯗꯅ ꯗꯤꯀꯦ. ꯗꯤꯀꯦꯗꯨꯁꯨ ꯌꯥꯝ ꯊꯃꯣꯏ ꯆꯥꯎꯔꯗꯤ ꯇꯣꯛ ꯇꯥꯔꯦ ꯅꯪ. ꯆꯦ ꯑꯅꯨꯗꯣ ꯂꯥꯏꯞꯇ ꯇꯨꯝꯃꯤꯗꯣ ꯈꯪꯉꯣ. ꯑꯗꯩ ꯑꯥꯔꯖꯦꯅ ꯊꯔꯥꯅꯤꯅ ꯍꯥꯏꯔꯒ ꯆꯤꯡꯉꯦ. ꯑꯥꯔꯖꯦꯅ ꯑꯅꯤꯔꯛ ꯀꯧꯔꯛꯑꯦ ꯊꯔꯥꯅꯤ ꯊꯔꯥꯅꯤ ꯍꯥꯏꯅ. ꯆꯦ ꯁꯣꯃꯥꯅ ꯑꯥꯔꯖꯦ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯕꯣ? ꯗꯤꯀꯦꯅ ꯍꯦꯛ ꯐꯨꯕꯗ ꯁꯣꯔꯃꯥ ꯅꯪꯁꯨ ꯑꯩꯅ ꯁꯔꯃꯤꯂꯥ ꯑꯣꯟꯊꯣꯛꯑꯦ ꯈꯪꯉꯣ. ꯏꯔꯣꯝ ꯁꯔꯃꯤꯂꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯍꯦ ꯃꯤꯠꯇꯒ ꯎꯔꯛꯏꯍꯦ. ꯑꯗꯩꯗꯤ ꯔꯣꯁꯅ ꯍꯦꯜꯂꯣ ꯑꯩ ꯂꯥꯛꯑꯦ. ꯔꯣꯁ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯄ꯭ꯔꯦꯔꯅꯥꯗꯤ? ꯄ꯭ꯔꯦꯔꯅꯥ ꯂꯥꯛꯇ꯭ꯔꯕꯣ? ꯗꯤꯀꯦꯅ ꯍꯥꯏꯕ ꯑꯅꯨꯔꯤꯅ ꯑꯅꯨꯔꯤ ꯑꯩꯅ ꯑꯅꯨꯔꯤꯅ ꯑꯅꯨꯔꯤꯅꯤ ꯑꯩꯅ ꯑꯩꯅꯤ ꯍꯥꯏꯕ. ꯗꯤꯀꯦꯅ ꯔꯣꯁ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯣꯏ ꯖꯣꯏ ꯇꯧꯈꯔꯦ. ꯔꯣꯁꯇꯣ ꯑꯃꯨꯛꯀ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ. ꯔꯣꯁ ꯍꯪꯒꯠ ꯍꯟꯗꯥ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯅꯪ? ꯑꯥꯔꯖꯦꯅ ꯊꯔꯥꯅꯤ ꯔꯨꯝꯗ ꯂꯥꯛꯂꯦ ꯍꯥꯏ. ꯊꯔꯥꯅꯤ ꯔꯨꯝꯗ ꯂꯥꯛꯂꯦꯅ. ꯁꯣꯃꯥꯅ ꯗꯤꯀꯦꯅ ꯍꯥꯏꯔꯒ ꯎꯄꯥꯏ ꯈꯪꯗꯕ ꯏꯃꯣꯖꯤ ꯑꯃ ꯄꯤꯁꯜꯂꯛꯑꯦ. ꯔꯣꯁꯅ ꯃꯥ ꯈꯪꯗꯦ ꯍꯥꯏꯌꯦ. ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯅꯠꯇ꯭ꯔꯣ? ꯑꯗꯩꯗꯤ ꯆꯥꯛ ꯊꯣꯡꯉꯕ ꯔꯣꯁ? ꯗꯤꯀꯦꯅ ꯁꯣꯔꯃꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯩꯅ ꯁꯔꯃꯤꯂꯥ ꯀꯧꯔꯛꯇ꯭ꯔꯤꯀꯥꯟꯗ. ꯍꯣꯏ ꯃꯥ ꯗꯤꯀꯦꯁꯦ ꯃꯤ ꯃꯃꯤꯡ ꯊꯣꯟꯕ ꯌꯥꯝ ꯍꯩꯕꯅꯤꯀꯣ. ꯃꯥꯏ ꯗꯤꯄꯤꯒꯁꯦ ꯍꯧꯗꯣꯡꯂ ꯀꯩꯅꯣ ꯊꯝꯃꯤꯁꯤꯕꯣ. ꯍꯧꯗꯣꯡ ꯍꯅꯨꯕꯤꯔ ꯈꯪꯗꯦꯅꯦ. ꯆꯦ ꯁꯣꯔꯃꯥꯅ ꯗꯤꯀꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈꯔꯦ. ꯆꯦ ꯁꯣꯔꯃꯥ ꯆꯦꯅꯦꯜ ꯍꯥꯡꯖꯜꯂꯣ ꯀꯥꯟꯅꯄꯣꯠꯇꯦ. ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯊꯔꯥꯅꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯗꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯈꯔꯦ. ꯗꯤꯀꯦꯅ ꯍꯥꯏꯕ ꯈꯨꯁꯨꯃꯤꯇꯥ ꯅꯣꯏ ꯔꯣꯁꯁꯦ ꯄꯣꯡ ꯍꯋꯥꯏ ꯆꯥꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯄꯣꯡꯉꯦ. ꯀꯧꯕ ꯈꯨꯝꯗꯦ ꯑꯗꯨꯅ ꯀꯧꯔꯣꯏꯌꯦ. ꯔꯣꯁ ꯗꯤꯀꯦꯅ ꯀꯧꯔꯤꯌꯦ ꯅꯪ ꯄꯣꯡ ꯍꯋꯥꯏ ꯆꯥꯕ꯭ꯔꯥꯌꯦ. ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣꯝꯃ. ꯆꯦ ꯁꯣꯃꯥꯅ ꯑꯥꯔꯖꯦ ꯏꯔꯣꯟꯒꯦ ꯅꯪꯗꯤ? ꯑꯥꯔꯖꯦ ꯏꯔꯣꯟꯒꯅꯤ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯒꯤ. ꯔꯣꯁꯅ ꯗꯤꯀꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ. ꯗꯤꯀꯦꯅ ꯉꯥꯎꯁꯤꯟꯅꯩꯕ ꯔꯣꯁ ꯍꯥꯏꯅ ꯍꯥꯏꯈꯔꯦ. ꯑꯥꯔꯖꯦ ꯉꯔꯥꯡ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚ ꯌꯥꯎꯕ꯭ꯔꯣ? ꯅꯪ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ? ꯑꯗꯥꯏ ꯕꯣꯜꯗꯤ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯩꯅ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯀꯩꯅꯣ ꯇꯧꯔꯦꯕ. ꯃꯥꯏ ꯃꯁꯥ ꯑꯣꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯈꯣꯡ ꯍꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯉꯥꯡ ꯑꯇꯣꯝꯕꯗꯣ ꯗꯣꯛꯇꯔ ꯆꯠꯇꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯈꯪꯕ꯭ꯔꯥ. ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯒ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯕꯥꯔꯣꯒꯤ ꯆꯥꯛꯀ ꯆꯥꯕ ꯍꯧꯖꯤꯛꯇ ꯆꯥꯕꯇ ꯉꯥꯏꯔꯤ. ꯏꯁ ꯂꯣꯏꯔꯦ ꯑꯗꯨꯅ ꯋꯥꯕꯅ. ꯑꯥꯔꯖꯦꯅ ꯑꯩꯁꯨ ꯎꯔꯤ ꯏꯔꯣꯝꯕ ꯆꯥꯅꯤꯡꯊꯔꯅꯤ ꯍꯥꯏꯕ. ꯏꯔꯣꯝꯕ ꯄꯟꯊꯥꯅꯤꯀꯣ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ. ꯔꯣꯁꯅ ꯗꯤꯀꯦ ꯅꯪ ꯍꯥꯏꯈꯔꯦ. ꯗꯤꯀꯦꯅ ꯑꯥꯔꯖꯦ ꯀꯩꯅꯣ ꯎꯔꯤ ꯏꯔꯣꯝꯕ ꯆꯥꯅꯦꯕꯣ ꯍꯥꯏ. ꯎꯔꯤ ꯏꯔꯣꯝꯕ ꯈꯪꯗ꯭ꯔꯣ? ꯎꯔꯤꯗꯣ ꯏꯔꯣꯝꯕ ꯆꯥꯗꯣꯏꯕ. ꯆꯦ ꯁꯣꯔꯃꯥꯅ ꯁꯨꯁꯃꯤꯇꯥꯒꯤ ꯆꯦꯅꯦꯜꯒ ꯄꯥꯏꯕꯒ ꯉꯝꯖꯔꯣꯏ꯫ ꯆꯦ ꯄꯥꯏꯁꯜꯂꯨ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯏꯅꯩꯁꯦ ꯑꯗꯨ ꯂꯣꯏ ꯈꯪꯉꯛꯀꯗꯣꯏꯅꯤ. ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯂꯩꯀꯣ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯥꯔ ꯁꯤꯜꯂꯤ ꯄ꯭ꯔꯦꯔꯅꯥ ꯅꯪ. ꯑꯗꯩꯗꯤ ꯔꯣꯁꯅ ꯏꯇꯥ ꯄꯥꯏꯈ꯭ꯔꯣ ꯏꯇꯥ ꯄꯥꯏꯈ꯭ꯔꯣ ꯍꯥꯏꯗꯣ. ꯀꯩꯅꯣꯅ ꯔꯣꯁꯅ. ꯁꯣꯔꯃꯥꯅ ꯍꯥꯎꯅꯤ ꯑꯥꯔꯖꯦ.
ꯗꯤꯀꯦꯅ ꯔꯣꯁ ꯅꯪꯁꯨ ꯑꯩꯅ ꯃꯤꯡ ꯑꯃ ꯊꯣꯜꯂꯛꯄ ꯁꯣꯏꯔꯣꯏ ꯊꯣꯟꯈ꯭ꯔꯣ ꯔꯣꯁꯀꯤ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯤꯈ꯭ꯔꯣ ꯗꯤꯀꯦꯅ ꯑꯗꯨꯗꯤ ꯄꯨꯔꯤ ꯏꯔꯣꯟꯂꯗꯤ ꯎꯅꯥꯗꯤ ꯊꯥꯛꯑꯣꯏꯗ꯭ꯔꯣ ꯄꯨꯔꯤ ꯏꯔꯣꯜꯂꯗꯤ ꯎꯅꯥꯗꯤ ꯊꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯗꯤꯀꯦꯅ ꯑꯥꯔꯖꯦꯅ ꯃꯣꯃꯤꯇꯥ ꯏꯆꯦꯒꯤ ꯂꯥꯏꯐ ꯉꯔꯥꯡꯒꯤ ꯂꯥꯏꯐꯇꯣ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯥ ꯑꯩ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯌꯥꯎꯔꯣꯏꯒꯦꯅ ꯑꯗꯨꯒꯤ ꯑꯁ ꯃꯊꯥ ꯁꯥꯏ ꯑꯩꯁꯤꯅꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯗꯣꯛꯇꯔ ꯆꯠꯂꯨꯕ ꯔꯣꯁꯅ ꯗꯤꯀꯦ ꯅꯪꯁꯨ ꯃꯤꯡ ꯑꯃ ꯊꯣꯜꯂꯅꯤ ꯑꯄꯥꯟꯗꯤꯀꯦ ꯀꯩꯅꯣ ꯑꯄꯥꯟꯗꯤꯀꯦ ꯍꯥꯏꯁꯤꯕꯣ ꯑꯄꯥꯟꯗꯤꯀꯦꯅ ꯊꯣꯜꯂꯅꯤ ꯍꯥꯏꯅꯦ ꯗꯤꯀꯦ ꯅꯪ ꯑꯄꯥꯟꯗꯤꯀꯦ ꯀꯧꯕ ꯇꯥꯔꯦ ꯑꯥꯔꯖꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ꯭ꯔꯣ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯉꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯗꯤꯀꯦꯅ ꯀꯩ ꯍꯥꯏꯅꯣ ꯔꯣꯁ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯥꯅ ꯑꯄꯥꯟꯗꯤꯀꯦ ꯍꯥꯏꯁꯦ ꯗꯤꯀꯦꯅ ꯈꯨꯠꯁꯨ-ꯃꯤꯇꯥꯏ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯣꯅ ꯍꯥꯏꯈ꯭ꯔꯦ ꯃꯥꯏꯁꯤꯅꯦ ꯑꯄꯪ ꯍꯥꯏ ꯃꯥꯜꯂꯦꯅꯦ ꯔꯣꯁ ꯅꯪꯁꯦ ꯑꯄꯪ ꯍꯥꯏꯔꯣ ꯖꯤ ꯑꯃ ꯋꯥꯠꯂꯦꯅꯦ ꯑꯄꯥꯟ ꯍꯥꯏꯅ ꯄꯥꯔꯦꯗꯨꯅ ꯁꯜꯃꯥꯟ ꯑꯥꯔꯖꯦ ꯑꯦꯜꯕꯤ ꯃꯌꯥꯝꯁꯦ ꯀꯣꯛꯀ ꯉꯥꯎꯕ ꯌꯥꯅꯤ ꯀꯣꯛꯀ ꯉꯥꯎꯕꯇ ꯅꯠꯇꯦꯕꯣ ꯆꯦ ꯑꯦꯜꯕꯤ ꯄꯥꯂꯣꯏꯔꯛꯄꯗ ꯃꯤꯠꯁꯦ ꯕ꯭ꯂꯔ ꯆꯠꯂꯤ ꯀꯣꯃꯦꯟ ꯄꯥꯂꯣꯏꯔꯛꯄꯗ ꯃꯤꯒꯤꯗ ꯌꯥꯎꯔꯁꯨ ꯑꯩꯒꯤꯗ ꯑꯣꯏꯔꯁꯨ ꯑꯥꯔꯖꯦꯅ ꯑꯩꯒꯤ ꯅꯦꯠꯁꯦ ꯔꯤꯆꯥꯔꯖ ꯇꯧꯒꯦ ꯆꯦ ꯑꯁꯤꯁ ꯑꯣꯀꯦ ꯑꯣꯀꯦ ꯑꯥꯔꯖꯦ ꯅꯪ ꯔꯤꯆꯥꯔꯖ ꯇꯧꯔꯣ ꯗꯤꯀꯦꯅ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯗꯤ ꯃꯣꯝꯄꯥꯛ ꯑꯣꯏꯅ ꯄꯥꯏꯔꯣ ꯈꯨꯠꯁꯨ-ꯃꯤꯇꯥ ꯀꯥꯏ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯅꯍꯥꯟꯅꯦ ꯆꯥꯛ ꯆꯥꯕꯗ ꯄꯨꯈꯝ ꯃꯄꯥꯟꯗ ꯏꯁꯤꯡ ꯈꯔ ꯇꯥꯔ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯃꯣꯕꯥꯏꯜꯗꯣ ꯑꯗꯣ ꯏꯁꯤꯡ ꯆꯪꯈ꯭ꯔꯕ ꯈꯪꯗꯦꯕ ꯑꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯇꯥꯕꯁꯨ ꯂꯩꯇꯦ ꯉꯔꯥꯡ ꯑꯩꯅ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯃꯝꯕꯗ ꯍꯧꯖꯤꯛ ꯗꯤꯁꯄ꯭ꯂꯦꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯀꯨꯏꯔꯔꯣꯏ ꯃꯥ ꯂꯣꯏꯔꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯇꯨꯕꯀ ꯄꯥꯏꯔꯔꯣꯏꯗ ꯃꯌꯥꯝ ꯔꯣꯁꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯑꯄꯪ ꯍꯥꯏꯅꯤ ꯍꯥꯏꯌꯦ ꯑꯄꯪ ꯍꯥꯏꯅꯤ ꯍꯥꯏꯌꯦ ꯗꯤꯀꯦꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯔꯣꯁꯤꯕꯤꯅꯥ ꯔꯣꯁꯤꯕꯤꯅꯥꯒ ꯀꯧꯔꯦ ꯑꯥꯔꯖꯦꯅ ꯑꯦꯜꯕꯤ ꯌꯥꯎꯃꯟꯅ ꯅꯦꯠꯀ ꯂꯣꯏꯕꯅꯤꯅꯦ ꯑꯦꯜꯕꯤ ꯃꯌꯥꯝꯁꯦ ꯆꯪꯃꯟꯒꯤꯅ ꯅꯦꯠꯀ ꯂꯣꯏꯕꯅꯤ ꯆꯨꯝꯃꯤ ꯉꯁꯤꯗꯤ ꯆꯦ ꯑꯅꯨꯒ ꯂꯥꯛꯄꯤꯗꯦ ꯆꯦ ꯃꯣꯃꯤꯁꯨ ꯂꯥꯛꯄꯤꯔꯔꯣꯏ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯥꯒꯤꯗ ꯌꯥꯎꯕꯁꯨ ꯔꯣꯁꯅ ꯑꯄꯪ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯦ ꯁꯣꯃꯥꯅ ꯑꯥꯔꯖꯦ ꯑꯦꯜꯕꯤ ꯌꯥꯎꯕꯤꯗꯣꯏꯔꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯣꯏꯔꯥ ꯈꯪꯖꯗ꯭ꯔꯦꯅꯦ ꯍꯥꯏ ꯀꯞꯈ꯭ꯔꯦ ꯆꯦ ꯈꯇꯪ ꯈꯥꯏꯕꯣꯛ ꯇꯧꯕꯤꯔꯣ ꯚꯤꯗꯤꯑꯣꯗꯨꯁꯨ ꯌꯦꯡꯕꯤꯔꯛꯑꯣꯕꯀꯣ ꯂꯣꯏꯕꯖꯥꯠꯅꯤꯅꯦ ꯗꯤꯀꯦꯅ ꯅꯦꯠ ꯂꯣꯏꯗꯅꯕ ꯋꯥꯏꯞ ꯁꯝꯖꯤꯜꯂꯣ ꯋꯥꯏꯐꯥꯏꯒꯤ ꯃꯍꯨꯠꯇ ꯋꯥꯏꯞ ꯁꯝꯖꯤꯜꯂꯣ ꯍꯥꯏ ꯅꯦꯠ ꯂꯣꯏꯗꯅꯕ ꯑꯥꯔꯖꯦ ꯔꯤꯆꯥꯔꯖ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯔꯣꯁꯅ
ꯏꯇꯥꯗꯣ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔ ꯁꯤꯜꯂꯤ ꯍꯥꯏꯕꯅꯦꯅ ꯍꯥꯏ꯫ ꯔꯣꯁ ꯅꯪ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ? ꯆꯦ ꯁꯣꯔꯃꯥ ꯂꯩꯕꯤꯔꯤꯕꯣ? ꯆꯦ ꯂꯩꯕꯤꯌꯨꯀꯣ ꯉꯥꯏꯍꯥꯛꯇꯪ꯫ ꯃꯇꯝ ꯌꯥꯝꯃꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯌꯨ꯫ ꯃꯤꯁꯨ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝ꯫ ꯆꯦ ꯁꯣꯔꯃꯥꯅ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯂꯩꯅꯤ ꯉꯥꯛꯇꯪ ꯂꯩꯕꯤꯌꯨ꯫ ꯔꯣꯁꯅ ꯀꯩ ꯍꯥꯏꯕ? ꯂꯣꯛꯂꯥꯎꯕꯨꯡꯗꯒꯤ꯫ ꯂꯣꯛꯂꯥꯎꯕꯨꯡ ꯍꯥꯏꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯔꯣꯁ? ꯀꯩ ꯍꯥꯏꯕ? ꯃꯃꯥꯒꯤꯁꯨ ꯂꯥꯏꯐ ꯍꯧꯈꯔꯦ꯫ ꯆꯦ ꯁꯣꯔꯃꯥ ꯂꯥꯏꯐꯁꯦ ꯃꯥꯏ ꯃꯥꯏ ꯑꯉꯝꯕꯤ ꯊꯥꯅꯕꯤꯅꯤ ꯅꯠꯇ꯭ꯔꯥ? ꯆꯦ ꯇꯈꯦꯜ ꯀꯨꯏꯔꯦꯅꯦ ꯎꯅꯗꯕ꯫ ꯑꯉꯝ ꯑꯉꯝꯕ ꯊꯥꯅꯕꯤꯅꯤ꯫ ꯑꯩ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ? ꯔꯣꯁꯅ ꯑꯄꯪ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯌꯦ꯫ ꯑꯄꯪ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯦ꯫ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ꯫ ꯑꯗꯩꯗꯤ ꯀꯅꯥꯅꯣ? ꯑꯣ ꯁꯨꯄꯣꯡ ꯂꯥꯛꯑꯦ ꯁꯨꯄꯣꯡ ꯋꯦꯜꯀꯝ ꯁꯨꯄꯣꯡ꯫ गुड इवनिंग गुड इवनिंग गुड इवनिंग सुपोंग। स्वागत है आपको। बैठिए आ ही गया है तो थोड़ा टाइम बैठिए। ꯑꯗꯩꯗꯤ ꯆꯦ ꯁꯣꯔꯃꯥꯅ ꯍꯥꯏꯕ ꯃꯣꯏꯗꯤ ꯅꯣꯡꯃꯗ 2-3ꯂꯛꯀ ꯊꯥꯏ ꯂꯥꯏꯚꯁꯦ ꯈꯪꯗꯦꯅꯦ꯫ ꯀꯩꯅꯣꯗꯣ ꯑꯅꯨ ꯈꯨꯃꯟꯗꯣ ꯑꯗꯨ ꯆꯦ ꯑꯅꯨꯗꯣ ꯃꯣꯏꯒꯤꯁꯨ ꯊꯥꯏꯅꯦ ꯅꯣꯡꯃꯗ 2-3ꯂꯛ꯫ ꯑꯇꯩꯗꯤ ꯈꯪꯗꯦꯅꯦ꯫ सुपोंग कैसी हो आप? कमेंट लिखिए कमेंट लिखिए। रोज ने सुपोंग मणिपुरी रो आए। सुपोंग क्या आप मणिपुरी हो? रोज आपको पूछ रही है क्या आप मणिपुरी हो? सुपोंग आई एम गुड। ओके सुपोंग वेलकम आपको। आई गए तो थोड़ा टाइम बैठिए। लाइक भी कर दीजिएगा। ꯆꯦ ꯁꯣꯔꯃꯥꯅ ꯏꯆꯦ ꯄꯦꯟꯖꯩꯗꯤ ꯃꯁꯤꯡꯒ ꯂꯩꯇꯦ ꯂꯥꯏꯐ꯫ ꯆꯦ ꯁꯣꯔꯃꯥ ꯆꯦ ꯄꯦꯟꯖꯩꯒꯤ ꯂꯥꯏꯐꯇꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒ ꯂꯩꯔꯝꯃꯤꯅꯦ ꯅꯪ ꯑꯗꯨꯒꯗꯤ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ? ꯗꯤꯀꯦꯅ ꯑꯄꯪ ꯃꯥꯡꯈ꯭ꯔꯦ ꯑꯅ ꯑꯁꯦꯡꯕ ꯗꯤꯀꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯑꯄꯪ ꯃꯥꯡꯈ꯭ꯔꯦ꯫ ꯑꯄꯪ ꯂꯩꯀꯥꯏ ꯀꯣꯏꯈꯔꯦ꯫ सुपोंगना नो आई एम फ्रॉम नागालैंड। ओ सुपोंग नागालैंड से। सुपोंग क्या आपको मणिपुरी मालूम है? नागालैंड से है। सुपोंग नागालैंडꯗꯒꯤꯅꯦ ꯍꯥꯏ ꯔꯣꯁ꯫ ꯔꯣꯁꯅ ꯑꯄꯪ ꯑꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯩ ꯗꯤꯀꯦꯅ ꯄꯦꯟꯖꯩꯗꯤ ꯂꯥꯏꯐ ꯊꯥꯅ ꯄꯦꯟꯖꯩꯗꯤ ꯂꯥꯏꯐ ꯊꯥꯔ ꯊꯥꯔ ꯇꯨꯝꯕꯅꯦ꯫ ꯅꯪꯗꯤ ꯃꯤ ꯌꯨꯝ ꯊꯨꯡꯅꯕ ꯆꯠꯂꯕꯅꯤ ꯈꯪꯉꯦ ꯅꯪ ꯂꯣꯏꯅ ꯅꯠꯇ꯭ꯔꯥ? ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯗꯤꯀꯦꯅ ꯔꯣꯁ ꯏꯁꯧ ꯂꯥꯡꯒꯅꯨ ꯅꯁꯛ ꯊꯤꯖꯤꯜꯂꯅꯤ ꯍꯥꯏꯕꯀꯣ꯫ ꯅꯁꯛ ꯊꯤꯖꯤꯜꯂꯅꯤ ꯏꯁꯧ ꯂꯥꯡꯒꯅꯨ ꯍꯥꯏ꯫ ꯗꯤꯀꯦ ꯈꯨꯝꯗꯤ ꯈꯨꯝꯃꯩꯍꯦ ꯔꯣꯁ ꯂꯩꯔꯝꯃꯤ꯫ सुपोंगना नो हायरे। मणिपुरी खंगते हाये। कꯩꯅꯣ सुपोंग से रोज। सुपोंग वीडियो में भी एक दूसरे का सपोर्ट करते हैं। ओके मैं भी करूँगी आप भी करिएगा वीडियो पे। रोजना दिके नंग अना हायरꯒ ꯆꯤꯡꯉꯦ ꯑꯃꯨꯛꯀ꯫
ꯃꯥꯅ ꯗꯤꯀꯦꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ? ꯗꯤꯀꯦ ꯆꯦ ꯁꯣꯔꯃꯥꯅ ꯍꯪꯉꯤꯁꯦ ꯑꯝꯇ ꯈꯨꯝꯃꯣ. ꯗꯤꯀꯦ ꯔꯣꯁ ꯃꯔꯣꯜ ꯁꯨꯅ ꯉꯥꯡꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯦ. ꯁꯅꯥꯇꯣꯝꯕ ꯍꯥꯏ. ꯗꯤꯀꯦꯅ ꯁꯔꯃꯤꯂꯥ ꯑꯩ ꯄꯥꯏꯗꯦ. ꯁꯔꯃꯤꯂꯥꯒ ꯍꯥꯏꯈ꯭ꯔꯦꯅꯦ. ꯑꯗꯩꯗꯤ ꯗꯤꯀꯦꯅ ꯁꯅꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦ. ꯁꯅꯥ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦ. ꯔꯣꯁꯅ ꯗꯤꯀꯦ ꯅꯪꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯔꯣꯁ ꯗꯤꯀꯦ ꯑꯄꯪ. ꯔꯣꯁ ꯁꯥꯎ ꯐꯗ꯭ꯔꯤ. ꯗꯤꯀꯦ ꯔꯣꯁ ꯌꯥꯝ ꯁꯥꯎꯔꯦ, ꯐꯗ꯭ꯔꯤ ꯃꯥ ꯁꯥꯎꯕ. ꯗꯤꯀꯦꯅ ꯔꯣꯁꯤꯕꯤꯅ ꯁꯥꯎꯒꯅꯨꯕ ꯅꯨꯡꯁꯤꯕꯅꯤ, ꯃꯣꯃꯣ ꯄꯤꯖꯗꯣꯏꯅꯤ. ꯃꯣꯃꯣ ꯄꯤꯖꯗꯣꯏꯅꯤ ꯑꯩꯅꯦ. ꯅꯤꯡꯊꯝꯊꯥꯁꯤꯒ. ꯆꯦ ꯁꯣꯔꯃꯥ ꯃꯣꯏ ꯋꯥꯔꯤꯁꯦ ꯇꯥꯎ ꯑꯗꯨꯝ. ꯃꯣꯃꯣ ꯄꯤꯖꯗꯣꯏꯅꯤ ꯑꯩ. ꯅꯤꯡꯊꯝꯊꯥꯁꯦ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯅꯤꯡꯊꯝꯊꯥꯁꯦ ꯂꯣꯏꯈ꯭ꯔꯗꯤ ꯐꯅꯤꯅ ꯈꯜꯂꯤ. ꯑꯣꯂꯥꯡꯗꯥꯗ ꯑꯣꯜꯂꯥꯡꯉꯤ ꯑꯣꯏꯃꯥ ꯍꯥꯏꯅ. ꯃꯌꯥꯝ ꯀꯔꯝꯕ ꯁꯤꯖꯟꯅ ꯍꯩꯅꯒꯦ? ꯑꯩꯗꯤ ꯁꯥꯁꯨ ꯁꯥꯗꯕ ꯑꯣꯂꯥꯡꯁꯨ ꯑꯣꯂꯥꯡꯗꯕ ꯃꯔꯛ ꯁꯔꯛꯇ ꯂꯩꯕ ꯃꯇꯦꯛ ꯑꯃꯈꯛꯇꯣ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ. ꯆꯦ ꯁꯣꯔꯃꯥꯅ ꯑꯣꯀꯦ ꯗꯤꯀꯦ ꯅꯪꯁꯨ ꯁꯞꯄꯣꯔꯇꯔꯔꯣ ꯍꯥꯏꯈ꯭ꯔꯦ. ꯗꯤꯀꯦ ꯅꯪ ꯁꯞꯄꯣꯔꯇꯔꯔꯣ ꯍꯥꯏ. ꯑꯗꯨꯗꯤ ꯔꯣꯁꯅ ꯗꯤꯀꯦ ꯑꯄꯪ ꯁꯩꯔꯦꯡꯒ ꯊꯤꯈꯔꯦ. ꯗꯤꯀꯦꯅ ꯁꯔꯃꯤꯂꯥ ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯑꯗꯩꯗꯤ ꯍꯣꯏꯗ ꯃꯌꯥꯝ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯗꯤ ꯀꯅꯥ ꯂꯩꯕꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ? ꯑꯗꯨꯏꯗꯤ ꯗꯤꯀꯦꯅ ꯔꯣꯁꯤꯕꯤꯅ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ, ꯅꯣꯛꯈ꯭ꯔꯦ. ꯑꯩ ꯗꯤꯀꯦ ꯑꯃꯨꯛ ꯅꯣꯛꯈ꯭ꯔꯦ ꯑꯃꯨꯛꯀ. ꯗꯤꯀꯦꯁꯦ ꯑꯅꯤꯔꯛ ꯅꯣꯛꯑꯦꯅ ꯇꯧꯔꯤꯁꯦ. ꯗꯤꯀꯦ ꯔꯣꯁꯅ ꯑꯣ ꯗꯤꯀꯦ ꯅꯪ ꯍꯅꯨꯕꯔꯣ? ꯑꯣꯏꯃꯥ ꯍꯅꯨꯕꯔꯣꯁꯨ ꯍꯪꯉꯛꯏꯅꯦ. ꯆꯦ ꯁꯣꯔꯃꯥꯅ ꯑꯩꯕꯨ ꯁꯔꯃꯤꯂꯥꯒ ꯑꯣꯏꯍꯟꯕꯤꯔꯦꯅ ꯍꯥꯏꯔꯒ ꯂꯥꯒꯤꯖꯥꯎ ꯍꯥꯏꯖꯜꯂꯦ. ꯆꯦ ꯁꯣꯔꯃꯥ ꯗꯤꯀꯦꯁꯦ ꯃꯃꯤꯡ ꯌꯥꯝ ꯊꯣꯟ ꯍꯩꯕꯅꯤ. ꯑꯗꯨꯅꯅꯤ ꯔꯣꯁꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯄꯪ ꯍꯥꯏꯅ ꯊꯣꯜꯂꯛꯏꯁꯦ. ꯃꯥꯁꯨꯅꯦ ꯃꯃꯤꯡꯁꯦ ꯈꯟꯐꯝ ꯈꯪꯗꯅ ꯃꯆꯤꯟꯗ ꯑꯂꯥꯛꯄ ꯑꯃ ꯑꯄꯪ ꯍꯥꯏꯅ ꯊꯣꯜꯂꯛꯏꯁꯦ. ꯃꯥꯅ ꯊꯣꯟꯕꯤꯔꯤꯅꯤ ꯂꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤꯡ. ꯉꯥꯏꯈꯣ ꯂꯥꯛꯑꯦ. ꯔꯣꯁꯅ ꯍꯅꯨꯕꯔꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ. ꯗꯤꯀꯦꯅ ꯔꯣꯁꯤꯕꯤꯅ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏ. ꯑꯣꯏꯃꯥ ꯂꯣꯠꯈ꯭ꯔꯦ, ꯆꯍꯤ ꯂꯣꯠꯈ꯭ꯔꯦ. ꯁꯜꯃꯥꯟ ꯈꯥꯟꯅꯦ ꯍꯥꯏ. ꯔꯣꯁꯤꯕꯤꯅ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏ, ꯑꯩꯗꯤ ꯁꯜꯃꯥꯟ ꯈꯥꯟꯅꯦ ꯍꯥꯏ. ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯤꯁꯤꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯇꯧꯔꯤꯁꯤꯕꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ. ꯗꯤꯀꯦꯅ ꯁꯔꯃꯤꯂꯥ ꯑꯗꯨꯅ ꯐꯖꯗ꯭ꯔꯣꯅ ꯍꯥꯏꯕ. ꯆꯦ ꯁꯣꯔꯃꯥꯅ ꯗꯤꯀꯦ ꯂꯥꯏꯚꯇ ꯀꯣꯃꯦꯟ ꯁꯣꯠꯂꯛꯀꯦꯔꯣ? ꯀꯣꯃꯦꯟ ꯁꯣꯠꯄꯒ ꯐꯪꯕ꯭ꯔꯅꯦ ꯆꯦ? ꯋꯥꯔꯤꯗꯤꯕꯣ ꯐꯠꯖꯩꯌꯦ. ꯀꯣꯃꯦꯟ ꯁꯣꯠꯂꯛꯀꯦꯔꯣ ꯍꯥꯏ. ꯔꯣꯁ ꯀꯣꯃꯦꯟ ꯏꯔꯧ. ꯄ꯭ꯔꯦꯔꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ?
ꯄ꯭ꯔꯦꯔꯅꯥꯁꯦ ꯍꯟꯗꯛ ꯌꯥꯝ ꯁꯦꯜꯐꯤꯁ ꯑꯣꯏꯔꯦꯅꯦ ꯗꯤ.ꯀꯦ ꯄ꯭ꯔꯦꯔꯅꯥꯁꯦ ꯁꯥꯊꯤꯅ ꯁꯦꯜꯐꯤꯁ ꯑꯣꯏꯔꯦꯕꯣ ꯍꯟꯗꯛ ꯗꯤ.ꯀꯦꯅ ꯀꯣꯃꯦꯟ ꯁꯣꯠꯇꯣꯏ ꯅꯠꯇꯦ ꯃꯥ ꯁꯣꯠꯇꯣꯏꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯤ.ꯀꯦ ꯑꯗꯩꯗꯤ ꯆꯦ ꯁꯔꯃꯥꯅ ꯗꯤ.ꯀꯦ ꯍꯥꯏꯔꯒ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯗꯤ.ꯀꯦꯅ ꯃꯥꯅꯦ ꯔꯣꯁ ꯅꯪꯗꯤꯅ ꯍꯥꯏꯌꯦ ꯗꯤ.ꯀꯦꯅ ꯃꯅꯤ ꯍꯥꯏꯌꯦ ꯂꯥꯡꯒꯅꯨ ꯈꯪꯕ꯭ꯔꯥ ꯃꯥꯅꯦ ꯔꯣꯁ ꯅꯪꯗꯤ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯝꯇ ꯉꯥꯏꯈꯣꯗꯅ ꯁꯔꯃꯥꯅ ꯗꯤ.ꯀꯦꯅ ꯍꯥꯏꯔꯒ ꯆꯦ ꯁꯔꯃꯥꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯗꯤ.ꯀꯦꯅ ꯁꯔꯃꯤꯂꯥ ꯄꯪꯀꯧ ꯀꯧꯏ ꯑꯩꯁꯦ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯃꯤ ꯂꯩꯇꯦꯅ ꯀꯧꯏꯅꯤ ꯅꯪꯁꯨ ꯄꯣꯡꯊꯣꯛꯏꯔꯣ ꯅꯪꯅ ꯉꯁꯥꯏꯗꯤ ꯄꯣꯡ ꯍꯋꯥꯏ ꯆꯥꯔꯒ ꯄꯣꯡꯉꯦꯅ ꯍꯥꯏꯔꯝꯃꯤꯅ ꯅꯪ ꯄꯣꯡꯁꯤꯜꯂꯛꯏꯔꯕ ꯄꯪꯀꯧꯗ ꯀꯧꯏ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯑꯗꯨꯏꯗꯤ ꯗꯤ.ꯀꯦꯅ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏꯕ ꯔꯣꯁ ꯗꯤ.ꯀꯦ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏꯌꯦ ꯗꯤ.ꯀꯦ ꯔꯣꯁꯁꯦ ꯂꯣꯛꯂꯥꯎꯕꯨꯡꯗꯩꯅꯦ ꯍꯥꯏꯌꯦ ꯉꯥꯏꯈꯣ ꯂꯥꯟ ꯂꯣꯏꯔꯒ ꯈꯪꯅꯧ ꯉꯥꯏꯈꯣ ꯇꯞꯅ ꯏꯪꯅ ꯂꯥꯟ ꯂꯣꯏꯔꯒ ꯈꯪꯅꯧꯀꯣ ꯑꯗꯩ ꯆꯦ ꯁꯣꯔꯃꯥꯅ ꯗꯤ.ꯀꯦ ꯆꯣꯀ꯭ꯂꯦꯠ ꯆꯥꯎ ꯍꯥꯏ ꯆꯣꯀ꯭ꯂꯦꯠ ꯆꯥꯎ ꯍꯥꯏ ꯗꯤ.ꯀꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯪꯅ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯍꯪꯕꯗꯣ ꯀꯣꯀꯧ ꯀꯧꯋꯦꯅ ꯀꯣꯃꯦꯟ ꯈꯤꯇꯪ ꯁꯣꯠꯍꯧꯕ ꯆꯦ ꯁꯣꯔꯃꯥ ꯑꯇꯩ ꯀꯅꯥ ꯊꯥꯔꯤꯒꯦ ꯃꯤ ꯌꯥꯝ ꯊꯥꯅꯔꯤꯖꯥꯠꯂꯣ ꯗꯤ.ꯀꯦꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯒ ꯐꯥꯒꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯁꯔꯃꯤꯂꯥ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯣꯏꯌꯦ ꯂꯣꯏꯔꯦꯍꯦ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯣꯏꯌꯦ ꯀ ꯍꯥꯏ ꯀꯞꯈ꯭ꯔꯦ ꯔꯣꯁꯅ ꯗꯤ.ꯀꯦ ꯑꯩꯁꯨꯅꯦꯅ ꯔꯣꯁꯁꯨ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯗꯤ.ꯀꯦꯅ ꯔꯣꯁꯅ ꯀꯩ ꯂꯝꯗꯩꯅꯣꯌꯦ ꯔꯣꯁ ꯑꯗꯩꯗꯤ ꯆꯦ ꯁꯔꯃꯥꯅ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯁꯨ ꯊꯥꯕꯅꯤ ꯑꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯗꯣ ꯁꯟꯗꯦꯗ ꯊꯥꯕꯅꯤꯅꯦ ꯅꯍꯥꯟꯉꯩꯗꯤ ꯗꯤ.ꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯣꯏꯃꯥ ꯅꯪ ꯀꯩꯁꯨꯝ ꯁꯤꯔꯣꯏꯌꯦ ꯆꯦ ꯁꯔꯃꯥꯅ ꯀꯧꯔꯒ ꯆꯣꯀ꯭ꯂꯦꯠ ꯆꯥ ꯊꯝꯗꯣꯏꯅꯤ ꯅꯪ ꯆꯣꯀ꯭ꯂꯦꯠ ꯄꯤꯖ ꯊꯝꯗꯣꯏꯅꯤ ꯅꯥꯟꯅ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯁꯔꯃꯤꯂꯥ ꯑꯩꯕꯨ ꯅꯝꯗꯕ ꯑꯩꯅ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦ ꯔꯣꯁꯅ ꯃꯣꯏꯔꯥꯡꯈꯣꯡꯗꯒꯤ ꯔꯣꯁꯅ ꯍꯧꯖꯤꯛꯇ ꯂꯣꯛꯂꯥꯎꯕꯨꯡꯗꯩꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯈꯪꯗꯗꯅ ꯍꯪꯖꯕꯅꯤ ꯗꯤ.ꯀꯦꯅ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯑꯩ ꯀꯞꯆꯔꯤ ꯍꯥꯏꯅ ꯗꯤ.ꯀꯦꯒꯤ ꯃꯇꯧ ꯇꯝꯅ ꯁꯣꯔꯕꯨ ꯇꯠꯂꯝꯒꯅꯤꯅꯦ ꯗꯤ.ꯀꯦꯅ ꯑꯗꯨꯗꯤ ꯅꯛꯅꯔꯦꯅꯦꯅ ꯍꯥꯏꯕ
ꯔꯣꯁꯅ ꯍꯣꯏ ꯑꯗꯣ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯔꯣꯁ ꯗꯤꯀꯦꯅ ꯔꯣꯁꯤꯕꯤꯅ ꯑꯣꯏꯗꯕ ꯉꯥꯡꯂꯦꯅ ꯍꯨꯔꯥꯟ ꯐꯥꯔꯦ ꯆꯤꯇꯤꯡ 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 ꯆꯦ ꯁꯣꯔꯃꯥꯅ ꯗꯤꯀꯦ ꯁꯤꯒꯦꯔ ꯅꯪ ꯃꯤꯅ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯒ ꯆꯥꯅꯤꯡꯗꯕ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯁꯨ ꯆꯥꯅꯤꯡꯗꯗꯅ ꯀꯦꯊꯣꯛꯏꯅꯦ ꯗꯤꯀꯦꯅ ꯀꯩ ꯍꯥꯏꯕ ꯆꯥꯅꯤꯡꯗꯕ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯑꯩ ꯐꯥꯒꯦ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯈꯪꯉꯦ ꯀꯩ ꯃꯤ ꯁꯤ ꯇꯥꯔꯦ ꯏꯕꯣ ꯆꯦ ꯆꯥꯅꯤꯡꯗꯕ ꯅꯠꯇꯦ ꯍꯥꯏꯌꯦ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯒ ꯅꯪꯅ ꯐꯥꯅꯤ ꯍꯥꯏ ꯃꯥ ꯈꯪꯉꯦ ꯍꯥꯏ ꯏꯕꯣ ꯔꯣꯁ ꯃꯦꯁꯦꯁ ꯀꯛꯀꯅꯨ ꯄ꯭ꯂꯤꯖ ꯃꯦꯁꯦꯁ ꯀꯛꯄꯤꯒꯅꯨ ꯀꯣꯃꯦꯟ ꯏꯔꯣ ꯀꯣꯃꯦꯟ ꯏꯔꯣ ꯃꯦꯁꯦꯁ ꯀꯛꯀꯅꯨꯀꯣ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦꯅ ꯃꯩ ꯁꯥꯎꯔꯦ ꯑꯗꯩꯗꯤ ꯗꯤꯀꯦꯅ ꯆꯥꯠꯀꯁꯨ ꯎꯍꯧꯔꯦ ꯎꯍꯧꯔꯦ ꯅꯣꯛꯈ꯭ꯔꯦ ꯎꯍꯧꯔꯦ ꯎꯍꯧꯔꯦ ꯍꯥꯏꯅ ꯔꯣꯁꯅ ꯁꯣꯔꯤ ꯀꯣꯃꯦꯟ ꯀꯛꯄꯒꯤ ꯅꯣ ꯁꯣꯔꯤ ꯅꯣ ꯊꯦꯡꯀ꯭ꯌꯨ ꯀꯛꯀꯅꯨꯀꯣ ꯀꯛꯄ ꯌꯥꯗꯦ ꯍꯥꯏ ꯗꯤꯀꯦꯅ ꯍꯧꯔꯦꯅꯤ ꯀꯩꯅꯣ ꯔꯣꯁꯤꯕꯤꯅ ꯅꯪ ꯂꯨꯝꯕ ꯂꯥꯛꯑꯗꯕꯅꯤ ꯑꯩꯗꯤ ꯁꯨꯇꯤ ꯍꯜꯂꯛꯄꯗ ꯔꯣꯁ ꯅꯪ ꯂꯨꯝꯕ ꯂꯥꯛꯑꯅꯤ ꯍꯥꯏ ꯗꯤꯀꯦ ꯍꯥꯏꯅ ꯔꯣꯁꯅ ꯀꯧꯔꯦ ꯔꯣꯁꯅ ꯑꯣ ꯗꯤꯀꯦ ꯑꯄꯪ ꯍꯥꯏꯅ ꯗꯤꯀꯦꯅ ꯁꯔꯃꯤꯂꯥ ꯍꯌꯥꯏ ꯑꯃꯨꯟꯕꯗꯧꯅ ꯃꯃꯥꯏ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯗꯤꯀꯦꯅ ꯀꯩ ꯍꯥꯏꯒꯦ ꯆꯥꯅꯔꯕꯤꯒ ꯍꯥꯏꯈꯔꯦꯅꯦ ꯆꯥꯅꯔꯕꯤꯒ ꯀꯧꯈꯔꯦ ꯆꯦ ꯁꯣꯔꯃ ꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦ ꯍꯥꯏꯔꯒ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯗꯤꯀꯦ ꯑꯩꯅ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔꯁꯤꯡꯁꯦ ꯕꯟꯗ꯭ꯔꯥ ꯑꯃ ꯄꯤꯖꯅꯤ ꯑꯩꯅ ꯆꯦ ꯁꯣꯔꯃ ꯌꯥꯎꯗꯣꯏꯅꯤ ꯁꯞꯄꯣꯔꯇꯔ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛ ꯌꯥꯎꯗꯣꯏꯅꯤ ꯗꯤꯀꯦꯅ ꯀꯩ ꯍꯥꯏꯒꯦ ꯆꯥꯅꯕꯤꯔꯀꯣ ꯁꯣꯔꯃꯥꯅ ꯆꯦ ꯁꯣꯔꯃꯥꯅ ꯗꯤꯀꯦ ꯍꯥꯏꯔꯒ ꯍꯥ ꯍꯥ ꯅꯣꯛꯈꯔꯦ ꯔꯣꯁꯅ ꯗꯤꯀꯦ ꯍꯅꯨꯕ ꯍꯥꯏꯈꯔꯦ ꯁꯤ ꯇꯥꯔꯦꯅꯦ ꯇꯧꯅꯩꯁꯦ ꯑꯃꯅ ꯆꯥꯅꯔꯕꯤ ꯀꯧꯏ ꯑꯃꯅ ꯍꯅꯨꯕ ꯀꯧꯏ ꯗꯤꯀꯦꯅ ꯍꯥꯏꯕ ꯔꯣꯁꯤꯕꯤꯅ ꯅꯪꯁꯦ ꯃꯧ ꯁꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤꯔꯣ ꯃꯤꯡ ꯈꯨꯐꯖꯗꯨꯒ ꯂꯩꯁꯥꯕꯤꯗꯤ ꯃꯥꯜꯂꯤ ꯅꯪꯅ ꯉꯁꯥꯏ ꯃꯤꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯕꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯍꯥꯏꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯆꯦ ꯁꯣꯔꯃꯥꯅ ꯆꯥꯔꯒ ꯂꯣꯏꯔꯦ ꯁꯨꯁꯃꯤꯇꯥ ꯑꯗꯨꯅꯤ ꯆꯦ ꯑꯗꯨ ꯆꯥꯊꯣꯛꯅꯕ ꯃꯌꯥꯝ
ꯆꯦ ꯁꯣꯜꯃꯥ ꯌꯥꯝ ꯀꯨꯏ ꯂꯩꯕꯤꯔꯦꯀꯣ ꯉꯥꯛꯇꯪꯒ ꯂꯩꯕꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯦ ꯃꯣꯃꯤꯒꯤ ꯃꯍꯧ ꯍꯥꯏꯔꯅꯤ ꯗꯤꯀꯦ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯗꯤ ꯆꯦ ꯁꯣꯜꯃꯥ ꯆꯦ ꯃꯣꯃꯤꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯅꯦꯕ ꯗꯤꯀꯦꯅ ꯁꯣꯃꯤꯂꯥ ꯀꯩꯅꯣ ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯣ ꯅꯠꯇ꯭ꯔꯥ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪ ꯗꯤꯀꯦꯁꯦ ꯋꯥ ꯃꯣꯛ ꯃꯣꯛ ꯉꯥꯡꯉꯤꯕꯣ ꯑꯩꯅ ꯈꯔ ꯃꯨꯠ ꯅꯨꯡꯉꯥꯏꯇꯕꯩ ꯅꯣꯛꯇ꯭ꯔꯤꯅꯦ ꯉꯁꯥꯏꯗꯩ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯗꯤꯀꯦꯅ ꯀꯔꯝ ꯀꯥꯟꯗ ꯆꯍꯤ ꯍꯪꯗꯣꯏꯕ ꯃꯥꯅ ꯉꯁꯥꯏ ꯍꯪꯉꯤꯗꯨꯗꯤ ꯆꯍꯤ ꯍꯪꯕ꯭ꯔꯣ ꯔꯣꯁ ꯅꯪ ꯗꯤꯀꯦꯗ ꯆꯍꯤ ꯍꯪꯈꯤꯗ꯭ꯔꯣ ꯍꯪꯈꯤꯕꯅꯤꯗ ꯗꯤꯀꯦ ꯊꯤꯔꯕꯣꯅ ꯍꯥꯏꯔꯒ ꯍꯪꯉꯗꯤ ꯗꯤꯀꯦꯅ ꯀꯩꯗꯧꯕꯩ ꯊꯤꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯀꯩꯗꯧꯕꯩ ꯊꯤꯖꯗꯣꯏꯅꯣ ꯆꯦ ꯁꯣꯃꯥꯁꯅ ꯑꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨꯝ ꯈꯔ ꯋꯥꯊꯤ ꯋꯥꯆꯣꯏ ꯈꯔ ꯑꯗꯨꯝ ꯍꯩꯕ꯭ꯔꯥ ꯇꯧꯅꯤꯡꯉꯦ ꯏꯇꯣꯝ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯈꯪꯅ ꯇꯧꯅꯤꯡꯉꯦ ꯆꯥꯛ ꯊꯣꯡꯕꯗꯒꯤ ꯂꯩꯔꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯚꯥꯛ ꯚꯥꯛ ꯂꯥꯎꯅ ꯅꯣꯛꯊꯣꯛꯑꯣ ꯁꯔꯤꯂꯥꯗꯨꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯅꯣꯛꯑꯣ ꯆꯦ ꯁꯣꯃꯥꯗꯤ ꯅꯣꯛꯑꯣ ꯕ꯭ꯔꯦꯟꯗ ꯈꯔ ꯐꯪꯁꯟ ꯇꯧꯍꯜꯂꯨꯀꯣ ꯅꯣꯛꯊꯣꯛꯇ꯭ꯔꯗꯤ ꯑꯉꯥꯡ ꯑꯣꯏꯅꯤꯕ ꯗꯤꯀꯦꯅ ꯔꯣꯁꯤꯕꯤꯅꯥꯁꯦ ꯇꯜꯂꯔꯣꯏꯕ ꯗꯤꯀꯦ ꯍꯌꯦꯡ ꯃꯣꯏꯗꯒꯤ ꯃꯥꯡꯈ꯭ꯔꯗꯤ ꯇꯣꯛꯑꯦ ꯔꯣꯁ ꯅꯪꯕꯨ ꯗꯤꯀꯦ ꯊꯥꯗꯣꯛ ꯀꯥꯏ ꯃꯥꯡꯉꯤꯅꯣꯅꯦ ꯆꯦ ꯁꯣꯃꯥꯅ ꯀꯩꯅꯣ ꯁꯥꯎꯟ ꯑꯣꯐ ꯑꯣꯏꯈ꯭ꯔꯤꯁꯤꯅ ꯇꯥꯗ꯭ꯔꯕꯣ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯃꯌꯥꯝ ꯇꯥꯗ꯭ꯔꯕꯣ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯗꯤꯀꯦꯒꯤ ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯣ ꯍꯦꯜꯂꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯏ ꯇꯥꯗꯦꯅ ꯑꯩꯉꯣꯟꯗꯁꯨ ꯁꯥꯟꯅꯔꯕꯣꯔꯦ ꯇꯥꯏꯌꯦ ꯁꯨꯁꯃꯤꯇꯥ ꯑꯣ ꯆꯦ ꯁꯣꯃꯥ ꯃꯔꯛꯇ ꯇꯥꯔꯨꯗ꯭ꯔꯕ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ ꯑꯩꯁꯨ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯪꯒꯦ ꯇꯧꯏ ꯗꯤꯀꯦꯅ ꯇꯟꯖꯥꯁꯤꯒ ꯀꯩꯅꯣꯝ ꯍꯥꯏꯖꯤꯜꯂꯛꯏꯁꯤ ꯌꯦꯡꯉꯨ ꯃꯣꯏ ꯍꯦꯔꯣ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯏ ꯂꯥꯏꯕꯛ ꯀꯠꯄ ꯆꯠꯂꯤꯕ ꯁꯔꯃꯤꯂꯥ ꯀꯥꯏ ꯑꯣꯏꯕ ꯁꯤꯔꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯉꯁꯤ ꯆꯠꯇꯦ ꯊꯕꯛꯀ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯩ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯆꯠꯂꯨꯏꯅꯤ ꯑꯗꯩꯗꯤ ꯔꯣꯁꯅ ꯀꯩ ꯍꯥꯏꯕ ꯗꯤꯀꯦ ꯑꯄꯪ ꯗꯤꯀꯦ ꯑꯄꯪ ꯗꯤꯄꯦ ꯗꯤꯀꯦ ꯑꯄꯪ ꯗꯤꯀꯦ ꯑꯄꯪ ꯗꯤꯀꯦ ꯑꯄꯪ ꯗꯤꯄꯦ ꯑꯣꯏꯃꯥ ꯁꯤꯔꯦ ꯑꯩꯕꯨ ꯗꯤꯀꯦꯒ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯗꯤꯄꯦ ꯍꯥꯏꯔꯦ ꯗꯤꯀꯦ ꯑꯄꯪ ꯍꯥꯏꯅ ꯁꯣꯟꯗꯅ ꯗꯤꯀꯦ ꯃꯈꯨꯠ ꯃꯈꯨꯒ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ ꯁꯨꯒꯥꯏꯅ ꯆꯦ ꯁꯣꯃꯥꯅ ꯅꯪ ꯗꯤꯀꯦ ꯅꯪ ꯌꯥꯝ ꯈꯪꯂꯝꯃꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯆꯦ ꯈꯨꯍꯥꯏꯒꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯍꯦꯔꯣ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯂꯥꯏꯕꯛ ꯀꯠꯄ ꯆꯠꯂꯤꯕ ꯁꯔꯃꯤꯂꯥꯒ ꯇꯨꯀꯠꯆꯩꯌꯦ ꯆꯦ ꯁꯣꯃꯥꯅ ꯇꯥꯔꯦ ꯇꯥꯔꯦ ꯗꯤꯀꯦꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯒ ꯌꯦꯡꯕ ꯑꯗꯨꯏꯅꯦ ꯑꯣ ꯃꯤꯇ꯭ꯔꯪ ꯂꯣꯏꯅꯕꯁꯨ ꯌꯥꯎꯔꯕꯣꯔꯦ ꯂꯥꯏꯐꯁꯤꯒ ꯗꯤꯀꯦꯅ ꯔꯣꯁ ꯅꯪ ꯀꯣꯔꯤ ꯇꯧꯔꯤ ꯍꯥ ꯅꯪ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯦ ꯁꯤꯔꯦ ꯆꯦ ꯁꯣꯃꯥ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯇꯥꯕꯗ ꯔꯣꯁ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦꯅꯦ ꯗꯤꯀꯦꯅ
ꯀꯅꯥ ꯀꯅꯥ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯤꯀꯦ ꯃꯇꯣꯝ ꯉꯥꯏꯍꯧꯔꯕꯣ? ꯃꯤ ꯂꯩꯕꯤꯔꯤꯕꯣ ꯂꯩꯕꯤꯗ꯭ꯔꯕꯣ? ꯗꯤꯀꯦ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎ꯫ ꯃꯤꯅꯤꯠ 30ꯃꯨꯛꯇꯪ ꯊꯥꯔꯒ ꯂꯣꯏꯔꯅꯤ꯫ ꯆꯦ ꯁꯣꯃꯥꯅ ꯀꯩꯅꯣꯝ ꯄꯤꯔꯛꯑꯦ ꯁꯛꯇꯤꯃꯥꯟꯒꯤ ꯁꯤꯝꯕꯣꯜ ꯑꯃ ꯋꯤꯡ ꯋꯤꯡ ꯍꯥꯏꯅ ꯎꯪꯕ ꯁꯤꯝꯕꯣꯜ ꯑꯃ ꯄꯤꯔꯛꯑꯦ꯫ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯇꯟ ꯊꯥꯕ ꯂꯥꯏꯐ ꯑꯣꯏꯗꯣꯔꯕꯅꯦ ꯆꯦ ꯁꯣꯃꯥ꯫ ꯀꯩ ꯍꯥꯏꯕ ꯗꯤꯀꯦꯅ? ꯁꯨꯁꯃꯤꯇꯥ, ꯁꯣꯔꯃꯤꯂꯥ ꯅꯣꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯉꯥꯎꯕꯤꯁꯦ ꯈꯔ ꯁꯦꯟꯅꯕꯤꯌꯨꯀꯣ ꯑꯣꯏꯃꯥ꯫ ꯏꯃꯣꯁꯟꯒ ꯀꯣꯟꯅꯅ ꯍꯥꯏꯔꯛꯑꯦꯅ ꯇꯧꯔꯤꯁꯦ꯫ ꯀꯥꯏꯗꯕꯨ ꯆꯠꯈ꯭ꯔꯒꯦꯅꯦ ꯅꯪꯒꯤ ꯑꯉꯥꯎꯕꯤꯗꯨꯕꯨ? ꯃꯥꯡꯈ꯭ꯔꯦ ꯗꯤꯀꯦ ꯍꯌꯦꯡ ꯀꯣꯟꯅ ꯅꯣꯏ ꯌꯨꯝꯗꯩ ꯃꯥꯡꯈꯤꯕ ꯇꯥꯔꯦ꯫ ꯔꯣꯁ ꯂꯥꯛꯑꯦ ꯑꯃꯨꯛꯀ꯫ ꯃꯥ ꯀꯥꯏꯗꯅꯣꯅꯦ ꯑꯃꯨꯛ ꯆꯪꯉ ꯑꯃꯨꯛ ꯊꯣꯛꯑ ꯇꯧꯔꯦꯕ꯫ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯅꯪ ꯁꯦꯟꯅꯔꯣꯅ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ꯫ ꯍꯣꯏ ꯅꯪꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯅꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯁꯦꯟꯅꯔꯣ꯫ ꯑꯗꯩ ꯗꯤꯀꯦꯅ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯀꯥꯏꯗ ꯂꯣꯠꯄ꯭ꯔꯥ ꯅꯪ ꯍꯥꯏꯈ꯭ꯔꯦ꯫ ꯈꯪꯗꯦꯕꯣ ꯀꯥꯏ ꯔꯣꯁ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯝꯇ ꯈꯨꯝꯃꯣ꯫ ꯑꯣ ꯔꯣꯁ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯗꯤꯀꯦꯅ ꯍꯥꯏꯍꯩꯗꯦꯅꯦꯍꯦ ꯅꯣꯏꯕꯣ ꯑꯗꯨꯝ ꯍꯥꯏꯅꯨꯕꯣ ꯅꯄꯨ ꯗꯤꯀꯦꯅꯤ ꯁꯥꯎꯅꯤ ꯑꯁ ꯂꯣꯏꯔꯦꯗꯅ꯫ ꯆꯦ ꯁꯣꯃꯥꯅ ꯑꯣꯏꯃꯥ ꯗꯤꯀꯦ ꯄꯨꯄꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯥ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯦ꯫ ꯗꯤꯀꯦ ꯆꯠꯈ꯭ꯔꯦ ꯅꯪ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯃꯥ꯫ ꯗꯤꯀꯦꯅ ꯅꯝꯊꯥꯛ ꯇꯧꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯗꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ꯫ ꯗꯤꯀꯦ ꯆꯠꯈ꯭ꯔꯦ ꯅꯪ ꯊꯥꯗꯣꯛꯇꯅ꯫ ꯗꯤꯀꯦ ꯊꯃꯣꯏ ꯀꯥꯏꯍꯧꯔꯦ꯫ ꯗꯤꯀꯦꯅ ꯀꯩ ꯍꯥꯏꯒꯦꯅꯦ ꯁꯣꯔꯃꯤꯂꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔ ꯌꯦꯡꯈꯔꯦ꯫ ꯗꯤꯀꯦꯅ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯃꯥ ꯑꯩꯅ ꯗꯥꯏꯕꯣꯔꯁ ꯇꯧꯔꯗꯣꯏꯅꯤ꯫ ꯗꯥꯏꯕꯣꯔꯁꯀ ꯇꯧꯅꯈꯔꯦꯅꯦ ꯋꯥꯔꯤꯁꯦ꯫ ꯇꯧꯔꯣ ꯗꯥꯏꯕꯣꯔꯁ ꯇꯧꯔꯣ꯫ ꯆꯦ ꯁꯣꯃꯥꯅ ꯔꯣꯁꯅ ꯗꯤꯀꯦꯗ ꯎꯜꯂꯨꯕ ꯅꯥꯏꯔꯝꯃꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ꯫ ꯗꯤꯀꯦꯗ ꯈꯔ ꯀꯩꯅꯣ ꯇꯧꯍꯜꯂꯝꯃꯤꯅꯤ ꯑꯗꯨꯒ ꯔꯣꯁ ꯆꯦꯟꯈ꯭ꯔꯦ꯫ ꯀꯅꯥꯅꯤ ꯔꯣꯁꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯣꯕꯥꯏꯜꯒ ꯇꯥꯗꯅ ꯃꯣꯕꯥꯏꯜꯒ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯗꯤꯀꯦꯅ ꯍꯥꯏꯔꯛꯄ ꯀꯣꯃꯦꯟꯁꯦ ꯃꯥꯁꯨ ꯍꯟꯗꯤ ꯍꯟꯅꯤꯡꯉꯝꯗꯣꯏꯅꯤ꯫
ꯇꯤꯀꯦꯅ ꯀꯩ ꯍꯥꯏꯕ ꯅꯕꯥꯅꯤ ꯅꯥꯀꯟꯗ ꯂꯩꯌꯨꯀꯣ ꯏ ꯆꯣꯡꯅꯤ ꯃꯥ ꯍꯦꯛ ꯂꯥꯛꯄꯗ ꯀꯥꯇꯤ ꯀꯥꯇꯤ ꯇꯧꯔꯗꯕꯅꯤ ꯏꯁ ꯇꯤꯀꯦꯅ ꯅꯣꯏ ꯑꯗꯨꯒꯨꯝꯕ ꯂꯣꯟꯗꯣ ꯂꯣꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯩ ꯍꯣꯏ ꯍꯣꯏ ꯂꯣꯜꯂꯛꯑꯔꯣꯏ ꯁꯣꯔꯤ ꯁꯣꯔꯤ ꯆꯦ ꯁꯣꯃꯥ ꯋꯥꯔꯤꯁꯦ ꯉꯁꯤ ꯋꯥꯔꯤꯁꯦ ꯗꯦꯕꯗꯥꯁꯀꯤ ꯋꯥꯔꯤ ꯇꯥꯍꯧꯔꯦ ꯃꯤꯒ ꯂꯩꯇꯕꯁꯤꯒ ꯂꯥꯏꯐꯁꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯗꯦꯕꯗꯥꯁꯀꯤ ꯋꯥꯔꯤ ꯇꯥꯍꯧꯔꯦ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦꯅ ꯍꯥꯏꯔꯒ ꯍꯥ 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 ꯅꯣꯛꯈꯔꯦ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦ ꯗꯦꯕꯗꯥꯁ ꯗꯤꯀꯦꯒꯤ ꯃꯃꯤꯡꯁꯨ ꯗꯦꯕꯗꯥꯁ ꯀꯧꯔꯦ ꯑꯩꯈꯣꯏꯅ ꯆꯦ ꯁꯣꯃꯥ ꯗꯦꯕꯗꯥꯁ ꯀꯧꯔꯁꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦꯅꯦ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯗꯦꯕꯗꯥꯁ ꯀꯧꯔꯅꯤ ꯑꯩꯗꯤ ꯀꯦꯅ ꯑꯗꯩꯗꯤ ꯑꯩꯗꯤ ꯈꯪꯇꯦ ꯎꯠꯇꯦ ꯇꯧꯔ ꯃꯥꯡꯈꯤꯗꯣꯏꯅꯦ ꯍꯥꯏ ꯃꯥꯡꯉꯅꯨ ꯀꯥꯟꯅꯔꯔꯣꯏ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯃꯥꯡꯗ꯭ꯔꯣꯕꯅꯤ ꯃꯥꯡꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯑꯗꯩꯗꯤ ꯗꯤꯀꯦꯅ ꯁꯔꯃꯤꯂꯥ ꯅꯪꯅ ꯑꯩꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏꯁꯦ ꯑꯝꯇ ꯃꯦꯟꯁꯤꯟꯕꯤꯌꯨꯕ ꯍꯥꯏꯈꯔꯦ ꯔꯣꯁ ꯂꯩꯇꯗꯅ ꯆꯦ ꯁꯔꯃꯥ ꯅꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯦ ꯗꯤꯀꯦꯁꯦ ꯃꯤꯅ ꯑꯣꯟꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯩ ꯄꯥꯕꯗ ꯑꯣꯏꯖꯒꯦꯀꯣ ꯑꯩ ꯀꯩꯁꯨꯝ ꯈꯪꯖꯗꯦ ꯑꯩ ꯃꯤꯅꯤꯡꯒ ꯈꯪꯖꯗꯦ ꯑꯩ ꯑꯗꯨꯝ ꯄꯥꯕꯇ ꯑꯣꯏꯖꯔꯤꯅꯤꯀꯣ ꯗꯤꯀꯦꯅ ꯅꯪꯁꯨꯅꯤ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯅꯣꯛꯂꯒ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏ ꯑꯩ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯑꯣꯏꯔꯒꯦꯀꯣ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦ ꯄ꯭ꯂꯥꯁꯇꯔ ꯇꯧꯁꯜꯂꯣ ꯅꯪꯒꯤ ꯊꯝꯃꯣꯏꯗꯣ ꯍꯥꯡꯗꯅꯕ ꯄ꯭ꯂꯥꯁꯇꯔ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯋꯥꯏꯠ ꯁꯤꯃꯦꯟ ꯇꯩꯁꯜꯂꯣ ꯕꯨꯡꯒꯤ ꯊꯣꯛꯇ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯌꯥ ꯏꯌꯥꯝꯕ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯂꯥꯛꯄꯤꯕꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯗꯤꯀꯦꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯗꯤ ꯀꯌꯥꯗ ꯊꯃꯣꯏꯅ ꯄꯦꯟꯖꯒꯗꯕ ꯍꯥꯏꯅ ꯗꯤꯀꯦꯒꯤꯗꯃꯛꯇ ꯗꯦꯕꯗꯥꯁ ꯂꯩ ꯗꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯅꯝꯃꯅ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯇꯤꯀꯦꯅ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯄ꯭ꯂꯥꯁꯇꯥꯗꯨꯅ ꯑꯝꯇ ꯃꯦꯟꯁꯤꯟꯕꯤꯔꯣ ꯁꯤꯔꯦ ꯑꯗꯩꯗꯤ ꯗꯥꯕꯨꯡꯅ ꯆꯥꯗ꯭ꯔꯤꯌꯦ ꯑꯣ ꯗꯥꯕꯨꯡ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯁꯨ ꯉꯁꯤ ꯂꯥꯛꯑꯝꯃꯦ ꯂꯥꯛꯑꯝꯃꯒ ꯆꯠꯈꯔꯦ ꯃꯥꯁꯨ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯇꯧꯕꯤꯔꯝꯃꯨꯅ ꯍꯥꯏꯔꯒ ꯆꯦ ꯁꯣꯃꯥꯅ ꯑꯣꯔꯣ ꯍꯥꯏꯅ ꯍꯥꯏꯔ ꯃꯥꯏꯛ ꯄꯥꯏꯔ ꯂꯥꯎꯈꯔꯦ ꯗꯤꯀꯦꯅ ꯕꯨꯡ ꯈꯨꯔꯨꯝꯖꯔꯤꯅ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯗꯥꯕꯨꯡꯅ ꯁꯤꯜꯆꯔꯗ ꯁꯣꯞꯄꯤꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯑꯣ ꯗꯥꯕꯨꯡ ꯁꯣꯞꯄꯤꯡ ꯌꯥꯝ ꯇꯧꯊꯈ꯭ꯔ ꯃꯥꯜꯂꯦ ꯕ꯭ꯂꯣꯛ ꯅꯝꯃꯛꯇ꯭ꯔꯕꯣ ꯑꯗꯩꯗꯤ ꯗꯥꯕꯨꯡꯅ ꯅꯅꯝꯃ ꯋꯥꯟꯊꯈꯔꯦ ꯂꯥꯏꯚ ꯊꯥꯔꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯣꯔꯦꯟ ꯗꯥꯕꯨꯡ ꯉꯝꯃꯗꯤ ꯆꯪꯉꯛꯀꯦ ꯇꯤꯀꯦꯅ ꯗꯦꯕꯗꯥꯁꯀ ꯑꯩꯒ ꯈꯛ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯗꯤꯀꯦꯅ ꯗꯤꯀꯦ ꯗꯦꯕꯗꯥꯁꯅ ꯗꯦꯕꯗꯥꯁ ꯌꯥꯔꯣꯏ ꯗꯤꯀꯦ ꯅꯪ ꯗꯦꯕꯗꯥꯁ ꯑꯣꯟꯊꯣꯛꯇ꯭ꯔꯕꯅꯤ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦ ꯍꯥꯏꯔꯒ ꯅꯨꯡꯙꯪꯅ ꯁꯨꯈꯔꯦ
ꯗꯥꯕꯨꯡꯅ ꯗꯥꯕꯨꯡꯒꯤ ꯀꯣꯃꯦꯟꯗꯤ ꯄꯥꯎ ꯀꯤꯔꯦ ꯇꯦꯜꯍꯩꯕ ꯅꯨꯄꯤ ꯈꯥꯅꯤꯕ ꯀꯟꯕꯅꯤ ꯁꯤꯔꯦ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯂꯝꯕꯣꯏ ꯈꯣꯡꯉꯩ ꯈꯛꯇꯪ ꯅꯤꯍꯧ ꯍꯥꯏꯗꯣ ꯍꯣꯏ ꯇꯦꯜꯍꯩꯕꯒꯤ ꯉꯁꯤ ꯁꯥꯞ 70 ꯍꯦꯟꯅ ꯀꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯥꯅ ꯁꯥꯞꯇꯣ ꯂꯩ ꯌꯥꯏꯌꯦ ꯃꯥ ꯁꯥꯞ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣꯅꯦ ꯗꯤꯀꯦꯅ ꯀꯧꯔꯨꯔꯅꯨ ꯁꯔꯃꯤꯂꯥ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯀꯩꯒꯤ ꯑꯩꯅ ꯋꯥꯔꯨꯒꯅꯤ ꯇꯦꯜꯍꯩꯕꯅ ꯗꯤꯀꯦ ꯗꯦꯕꯗꯥꯁꯇꯣ ꯄꯨꯔꯥ ꯆꯪꯖꯧꯕꯅꯦ ꯗꯥꯕꯨꯡꯅ ꯗꯤꯀꯦꯅ ꯍꯥꯏꯔꯒ ꯖꯣꯏ ꯖꯣꯏ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯇꯣꯜꯂꯤꯅꯦ ꯄꯨꯡ 9ꯗꯤ ꯇꯥꯗꯣꯔꯦꯀꯣ ꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯃꯤꯅꯤꯠ 10 ꯃꯨꯛꯇꯪꯒ ꯂꯩꯕꯤꯌꯨ ꯗꯤꯀꯦ ꯗꯥꯕꯨꯡꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯣ ꯀꯩ ꯍꯥꯏꯕ ꯆꯦ ꯁꯣꯃꯥꯅ ꯗꯤꯀꯦ ꯄꯥꯔꯣꯅ ꯑꯣ ꯗꯤꯀꯦ ꯄꯥꯔꯣꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯃꯥꯏ ꯄꯥꯔꯣꯗꯣ ꯆꯠꯈ꯭ꯔꯦ ꯗꯥꯕꯨꯡꯅ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯏꯐ ꯍꯌꯦꯡꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯅꯦꯛꯁꯇꯤ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤ ꯑꯌꯥ ꯀꯩꯒꯤꯅꯣꯅꯦ ꯗꯥꯕꯨꯡ ꯊꯥꯎꯍꯦ ꯃꯔꯛ ꯃꯔꯛꯇ ꯅꯣꯏ ꯑꯂꯤꯕ ꯅꯣꯏꯅ ꯊꯥꯕꯗꯣ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯀꯥꯟꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯅꯧꯕ ꯈꯪꯅ ꯈꯣꯠꯅꯕꯒꯤ ꯊꯥꯎꯋꯣ ꯉꯁꯤ ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯕ ꯍꯥꯏꯔꯝꯃꯨꯅꯦ ꯗꯤꯀꯦꯅ ꯍꯥꯏꯕ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯁꯦ ꯑꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯅꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯍꯦꯔꯣꯗꯣ ꯅꯠꯇ꯭ꯔꯣ ꯒꯣꯀꯨꯜ ꯃꯥꯟꯕꯗꯣ ꯃꯅꯤ ꯗꯥꯕꯨꯡꯗꯤ ꯐꯥꯎꯔꯦ ꯐꯖꯅ ꯐꯥꯎꯔꯦ ꯀꯁꯥꯔꯒꯤ ꯒꯣꯀꯨꯜꯅꯤ ꯒꯣꯀꯨꯜ ꯃꯥꯟꯕꯗꯨꯅꯤ ꯗꯤꯀꯦꯅ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯩꯗꯤ ꯗꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯡ 9ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯄꯨꯡ 9ꯗꯣ ꯃꯤꯗꯤ ꯂꯣꯏ ꯊꯥꯅꯔꯤꯕꯅꯤꯅꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯊꯥꯏ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯗꯥꯕꯨꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯗꯥꯕꯨꯡꯅ ꯂꯥꯛꯀꯅꯤꯀꯣ ꯗꯥꯕꯨꯡ ꯒꯣꯀꯨꯜ ꯅꯠꯇꯦ ꯕꯣꯀꯨꯜ ꯃꯥꯟꯕꯅꯤ ꯍꯥꯏ ꯒꯣꯀꯨꯜ ꯅꯠꯇꯦ ꯕꯣꯀꯨꯜ ꯃꯥꯟꯕꯅꯤ ꯍꯥꯏ ꯗꯤꯀꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯗꯤꯀꯦꯒꯤ ꯏꯃꯣꯖꯤꯁꯦ ꯍꯦꯛꯇ ꯎꯕꯗ ꯍꯦꯛꯇ ꯅꯣꯛꯅꯤꯡꯕꯅꯦꯕ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯗꯤ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯒꯤ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟꯒꯤ ꯃꯅꯥꯎꯄꯥ ꯃꯥꯟꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯍꯥꯏꯌꯦ ꯑꯣ ꯗꯥꯕꯨꯡꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣꯅ ꯗꯤꯀꯦꯅꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯛꯑꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯍꯥꯏ ꯍꯣꯏ ꯑꯩ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯌꯦꯡꯒꯦ ꯆꯦ ꯁꯔꯃ ꯆꯠꯈ꯭ꯔꯕꯣ ꯀꯩꯅꯣ ꯊꯤꯕ ꯄꯥꯔꯣ ꯊꯤꯕ ꯗꯤꯀꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯚ ꯍꯧꯔꯕꯣ ꯍꯦꯜꯂꯣ ꯒꯥꯏꯁ ꯆꯦ ꯁꯣꯃꯥ ꯀꯩ ꯍꯥꯏꯕ ꯗꯤꯀꯦꯁꯦ ꯃꯤ ꯌꯦꯡꯕ ꯌꯥꯝ ꯍꯩꯔꯤꯅꯦꯅ ꯍꯥꯏꯕ ꯃꯤ ꯌꯦꯡꯕ ꯍꯩꯕꯇ ꯅꯠꯇꯦ ꯃꯃꯤꯡ ꯊꯣꯟꯕꯁꯨ ꯍꯩꯕꯅ ꯀꯩꯅꯣꯅꯦ ꯑꯅꯨ ꯁꯤꯡꯅꯒꯗꯣ ꯃꯥꯅ ꯑꯅꯨꯔꯤ ꯀꯧꯈꯔꯦ ꯑꯅꯨꯔꯤꯅ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯉꯁꯤ ꯊꯣꯟꯕꯤꯔꯦ ꯗꯦꯕꯗꯥꯁ ꯗꯥꯕꯨꯡꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯦꯜꯕꯤꯗ ꯇꯦꯜꯍꯩꯕ ꯆꯪꯂꯛꯂꯁꯨ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯀꯣꯃꯦꯟ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯗꯤꯀꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ
ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯆ ꯇꯧꯔ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯕꯨꯡ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯏꯅ ꯍꯣꯏ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯅ ꯇꯧꯖꯩꯅꯤ ꯑꯗꯨ ꯃꯥꯒꯤꯗꯤ ꯃꯥꯏ ꯏꯊꯥꯡ ꯊꯥꯡꯒꯠꯇꯦ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯃꯥ ꯁꯞꯁꯀ꯭ꯔꯥꯏꯕꯔꯗ ꯄꯥꯡꯈꯣꯝꯗ ꯈꯣꯝ ꯑꯗꯒꯤꯅ ꯕꯣꯀꯨꯜꯒꯤ ꯑꯦꯛꯇꯤꯡꯗꯅꯤ ꯅꯨꯄꯤ ꯀꯌꯥ ꯀꯌꯥꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯕꯨ ꯉꯥꯏꯔꯤꯕ ꯀꯥꯏꯅ ꯏꯁ ꯕꯣꯀꯨꯜꯒꯤ ꯑꯦꯛꯇꯤꯡꯗꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯒꯣꯀꯨꯜꯅꯤ ꯗꯥꯕꯨꯡꯁꯤꯗꯤ ꯀꯦ ꯀꯤꯑꯕ ꯗꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡ ꯈꯪꯕ ꯌꯥꯎꯅꯔꯦ ꯑꯩ ꯑꯣꯏꯃ ꯑꯗꯨꯏ ꯇꯤꯀꯦꯅ ꯁꯔꯃꯤꯂꯥ ꯅꯪꯁꯨ ꯆꯦꯅꯦꯜ ꯄꯥꯏꯔꯛꯂꯝꯂꯕꯗꯤ ꯅꯪꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯀꯥꯏ ꯀꯩꯅꯣ ꯏꯕꯣ ꯂꯣꯏꯔꯦꯍꯦ ꯆꯦ ꯁꯣꯃꯥ ꯀꯩꯅꯣꯝ ꯍꯥꯏꯈꯔꯦ ꯆꯦꯅꯦꯜ ꯄꯥꯏꯔꯝꯃꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏꯌꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯄꯨꯡ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯡꯕꯨꯗꯤ ꯑꯃ ꯐꯥꯗ꯭ꯔꯤ ꯑꯩꯒꯤꯁꯦ ꯑꯗꯨꯗꯣ ꯆꯦꯡꯃꯣꯃꯤꯇꯥꯒꯤ ꯍꯧꯔꯕ ꯈꯪꯗꯦꯅꯦ ꯆꯦꯡꯃꯣꯃꯤꯇꯥꯒꯤ ꯍꯧꯔꯗꯤ ꯑꯩꯅ ꯊꯥꯖꯤꯜꯂꯦꯅꯦ ꯃꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯄꯨꯡ 9:05 ꯇꯥꯔꯦ ꯆꯦ ꯁꯣꯃꯥꯅ ꯑꯣ ꯗꯤꯀꯦꯅ ꯍꯥꯏꯔ ꯍꯥ ꯅꯣꯛꯈ꯭ꯔꯦ ꯗꯤꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯑꯩ ꯃꯥꯡꯍꯧꯔꯒꯦ ꯕꯣꯀꯨꯜ ꯁꯥꯎꯔꯛꯀꯗꯣꯔꯦ ꯑꯣꯀꯦ ꯆꯦ ꯁꯣꯃꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯤꯁꯨ ꯂꯩꯇꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯍꯧꯗꯣꯏ ꯇꯧꯔꯝꯃꯅꯤ ꯗꯤꯀꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯣꯃꯥꯁꯨ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯀꯨꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯣꯟꯊꯔꯣꯏꯗ꯭ꯔꯅꯦ ꯇꯤꯀꯦꯠ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯊꯤꯈꯔꯦ ꯈꯔ ꯆꯥꯈꯣ ꯍꯌꯦꯡ ꯆꯥꯔꯒꯦ ꯐꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯀꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯔꯃꯤꯂꯥ ꯀꯩ ꯍꯥꯏꯒꯦꯁꯨ ꯍꯥꯏꯔꯤ ꯑꯩ ꯀꯛꯑꯒꯦꯀꯣ ꯑꯩꯕꯨ ꯑꯃꯨꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯥꯏꯍꯧꯕꯤꯔꯅꯨ ꯍꯥꯏꯈ꯭ꯔꯦ ꯐꯔꯦꯀꯣ ꯃꯌꯥꯝ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯑꯩ ꯌꯦꯟꯕꯤꯁꯦꯁꯨ ꯀꯞꯄꯛꯑꯦꯅꯦ ꯇꯧꯔꯤꯁꯦ